ꯃꯌꯥꯝꯕꯨ ꯊꯣꯏꯕꯤ ꯀꯩꯁꯥꯝꯅ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯏꯀꯣꯛꯅꯣꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯉꯁꯤꯁꯨ ꯃꯍꯧꯁꯥꯒꯨꯝ ꯃꯌꯥꯝꯒꯤꯗꯃꯛꯇ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯕ ꯐꯨꯡꯒꯥ ꯋꯥꯔꯤ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯏꯕꯤꯔꯛꯄꯅ ꯌꯨꯅꯤꯁꯟ ꯂꯥꯏꯈꯨꯔꯥꯝ꯫ ꯍꯧꯖꯤꯛ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯋꯥꯔꯤ ꯑꯁꯤ ꯈꯨꯗꯣꯜ ꯇꯝꯖꯔꯤ, ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯁꯥꯈꯤ ꯀꯩꯊꯦꯜꯗ ꯄꯣꯠꯐꯝ ꯐꯝꯃꯤ꯫ ꯀꯩꯊꯦꯜꯗ ꯏꯟꯁꯥꯡ ꯅꯥꯄꯤ ꯌꯣꯜꯂꯤ꯫ ꯄꯣꯠꯐꯝ ꯐꯝꯗꯨꯅ ꯃꯉꯛ ꯑꯗꯨ ꯁꯣꯔꯣꯛꯀꯤ ꯃꯃꯥꯡ ꯊꯪꯕ ꯃꯥꯏꯀꯩ ꯑꯗꯨꯗ ꯊꯥꯡꯒꯠꯇꯨꯅ ꯀꯣꯌꯦꯡ ꯌꯦꯡꯂꯤ, ꯑꯗꯨꯒ ꯃꯆꯤꯜꯗ ꯁꯣꯜꯂꯤ꯫ ꯂꯥꯛꯇꯦꯅꯦ ꯏꯆꯥꯅꯨꯄꯤꯗꯨꯕꯨ, ꯑꯩꯅ ꯉꯟꯅ ꯂꯥꯛꯑꯣꯏꯗꯅ ꯍꯥꯏꯔꯝꯂꯒ꯫ ꯅꯨꯄꯤ ꯑꯃ ꯐꯠ ꯆꯪꯂꯛꯏ, ꯄꯣꯠꯐꯝꯗ ꯌꯣꯜꯂꯤꯕ ꯌꯦꯟꯗꯦꯝ ꯑꯗꯨꯕꯨ ꯌꯦꯡꯗꯨꯅ ꯍꯥꯏ, ꯌꯦꯟꯗꯦꯝꯁꯤꯕꯨ ꯃꯄꯨꯜꯗ ꯀꯌꯥ ꯑꯣꯏꯗꯧꯔꯤꯅꯣ? ꯁꯥꯈꯤꯅ ꯅꯨꯄꯤ ꯑꯗꯨꯗ ꯐꯠ ꯌꯦꯡꯊꯣꯛꯂꯨꯕꯗ ꯍꯥꯟꯅ ꯃꯁꯛ ꯈꯪꯕ ꯅꯨꯄꯤ ꯑꯣꯏꯔꯝꯃꯤ꯫ ꯍꯩꯃꯥ ꯏꯆꯦ, ꯏꯆꯦ ꯊꯥꯒꯣꯏ, ꯁꯥꯈꯤꯌꯥ ꯅꯪ ꯑꯣꯏꯔꯦ? ꯑꯩꯗꯤ ꯃꯨꯟꯅꯕꯨ ꯌꯦꯡꯂꯨꯗꯦ꯫ ꯃꯥꯅꯤ ꯑꯩꯅꯦ ꯏꯆꯦ, ꯍꯥꯟꯅꯗꯤ ꯅꯪꯕꯨ ꯁꯤꯗ ꯐꯝꯕ ꯎꯗꯦꯗ꯫ ꯀꯌꯥꯝ ꯀꯨꯏꯔꯒꯦ ꯅꯪꯕꯨ ꯄꯣꯠꯐꯝ ꯐꯝꯕ? ꯀꯨꯏꯗ꯭ꯔꯤꯗ ꯏꯆꯦ, ꯏꯅꯦꯝꯄꯣꯛꯇꯣ ꯃꯥꯅ ꯍꯥꯟꯅ ꯐꯝꯂꯝꯕ ꯄꯣꯠꯐꯝꯅꯤ꯫ ꯍꯧꯖꯤꯛꯇꯤ ꯏꯅꯦꯝꯗꯣ ꯆꯠꯄ ꯈꯣꯠꯄꯒ ꯀꯌꯥ ꯉꯝꯗ꯭ꯔꯦ, ꯑꯗꯨꯅ ꯑꯩꯅ ꯑꯣꯏꯅ ꯃꯍꯨꯠ ꯁꯤꯟꯗꯨꯅ ꯐꯝꯂꯕ꯫ ꯌꯥꯏꯗ, ꯅꯪꯅ ꯑꯃꯨꯛ ꯐꯝꯕ ꯀꯔꯤꯁꯨ ꯀꯥꯏꯗꯦ꯫ ꯑꯗꯣ ꯅꯪꯒꯤ ꯅꯆꯥꯅꯨꯄꯤ ꯑꯃ ꯂꯩꯈꯤꯕꯒꯨꯝ ꯇꯧꯕꯗꯥꯏ, ꯎꯗꯕꯒ ꯐꯅ ꯀꯨꯏꯔꯦ꯫ ꯂꯩꯁꯥꯕꯤꯕꯨ ꯐꯥꯔꯝꯂꯅꯤ꯫ ꯂꯩꯁꯥꯕꯤꯕꯨꯗꯤ ꯐꯥꯔꯕꯖꯥꯠꯅꯤ, ꯑꯗꯨꯕꯨ ꯑꯩꯒꯤ ꯃꯤꯠꯇꯗꯤ ꯑꯉꯥꯡ ꯑꯣꯏꯅ ꯎꯔꯤꯗ꯫ ꯏꯆꯦꯒꯤꯁꯨ ꯏꯆꯥꯅꯨꯄꯥ ꯑꯃ ꯂꯩꯈꯤꯕꯗꯥꯏ? ꯂꯩꯌꯦ ꯂꯩꯌꯦ, ꯏꯆꯥꯅꯨꯄꯥ ꯑꯃ ꯂꯩꯌꯦ, ꯏꯆꯥꯅꯨꯄꯤ ꯑꯃꯒ ꯃꯈꯣꯏ ꯑꯅꯤꯇꯅꯤ꯫ ꯁꯥꯈꯤꯌꯥ, ꯑꯩꯁꯦ ꯊꯕꯛꯁꯦ ꯈꯔ ꯊꯨꯕ, ꯏꯆꯥꯅꯨꯄꯤ ꯑꯗꯣ ꯑꯉꯥꯡ ꯎꯅꯩꯌꯦ, ꯃꯗꯨꯒꯤ ꯃꯈꯣꯏꯗ ꯆꯠꯅꯕ ꯊꯣꯛꯂꯛꯂꯤꯕꯅꯤ꯫ ꯀꯩꯊꯦꯜꯁꯤꯗꯒꯤ ꯀꯔꯤꯅꯣ ꯆꯥꯕ ꯌꯥꯕ ꯏꯟꯁꯥꯡ ꯅꯥꯄꯤ ꯈꯔ ꯂꯩꯕꯤꯈꯤꯒꯦ ꯍꯥꯏꯗꯅ ꯁꯦ ꯌꯦꯟꯗꯦꯝꯁꯤꯒ ꯍꯋꯥꯏꯁꯤꯒ ꯈꯔ ꯂꯩꯈ꯭ꯔꯒꯦ꯫ ꯑꯁꯨꯝ ꯇꯧꯗꯨꯅ ꯄꯣꯠ ꯂꯩꯗꯨꯅ ꯁꯥꯈꯤ ꯆꯠꯈ꯭ꯔꯦ꯫ ꯃꯗꯨꯒꯤ ꯍꯦꯛ ꯃꯇꯨꯡꯗ ꯁꯥꯈꯤꯒꯤ ꯑꯃꯠꯇ ꯄꯣꯛꯆꯕꯤ ꯃꯆꯥꯅꯨꯄꯤ ꯂꯩꯍꯥꯎꯗꯨ ꯃꯍꯥꯛ ꯃꯊꯟꯇ ꯃꯃꯥꯒꯤ ꯃꯅꯥꯛꯇ ꯂꯥꯛꯂꯝꯃꯤ꯫ ꯏꯃꯥ, ꯑꯩ ꯂꯥꯛꯂꯦ꯫ ꯅꯪꯕꯨ ꯀꯅꯥꯒ ꯂꯥꯛꯄꯒꯦ? ꯀꯅꯥꯒ ꯂꯥꯛꯀꯅꯤ ꯍꯥꯏꯕꯒꯦ? ꯑꯩ ꯏꯊꯟꯇꯅꯤ꯫ ꯆꯠꯊꯣꯛ ꯈꯣꯠꯇꯣꯛꯄꯗ ꯅꯪ ꯅꯊꯟꯇ ꯆꯠꯄꯗꯣ ꯑꯩꯅ ꯇꯧꯒꯅꯨ ꯍꯥꯏꯗꯅ ꯍꯥꯏꯕ ꯅꯠꯇ꯭ꯔꯣ? ꯅꯪꯁꯤ ꯏꯃꯥꯅ ꯍꯥꯏꯕ ꯏꯟꯗꯦꯗꯀꯣ꯫ ꯑꯩꯒꯤ ꯊꯕꯛ ꯆꯠꯂꯒ ꯃꯤ ꯑꯃ ꯀꯣꯏꯆꯦꯟ ꯆꯦꯟꯅꯕꯗꯣ ꯑꯗꯨ ꯑꯩ ꯇꯜꯂꯦ ꯇꯧꯕꯅꯤ꯫ ꯀꯗꯥꯏꯅꯣ ꯁꯦꯜꯕꯣ? ꯂꯪ ꯂꯩꯔꯒ ꯑꯩ ꯊꯨꯅ ꯍꯟꯈ꯭ꯔꯒꯦ꯫ ꯅꯪꯒꯤ ꯂꯪ ꯍꯥꯏꯗꯨꯗꯤ ꯏꯃꯥꯅ ꯂꯩꯔꯒ ꯊꯝꯂꯕꯅꯦ꯫ ꯁꯤꯗ ꯂꯩꯔꯦ꯫ ꯂꯪꯁꯤ ꯌꯨꯝꯗ ꯄꯨꯔꯒ ꯐꯖꯅ ꯃꯦꯠꯂꯨ꯫ ꯀꯗꯥꯏꯅꯣ? ꯑꯁꯤ ꯍꯥꯏꯗꯨꯅ ꯂꯪꯗꯨ ꯌꯦꯡꯉꯦ꯫ ꯌꯥꯔꯅꯤ ꯏꯃꯥ, ꯑꯩ ꯑꯗꯨꯝ ꯄꯨꯈ꯭ꯔꯒꯦꯀꯣ꯫ ꯆꯠꯂꯣ ꯆꯠꯂꯣ꯫ ꯂꯩꯍꯥꯎ ꯂꯪ ꯃꯌꯣꯝ ꯑꯗꯨ ꯄꯥꯏꯗꯨꯅ ꯃꯃꯥꯒꯤ ꯅꯥꯛꯇꯒꯤ ꯊꯣꯛꯂꯛꯏ꯫ ꯁꯤꯡꯖꯨ ꯌꯣꯟꯕ ꯄꯣꯠꯐꯝ ꯑꯃ ꯍꯦꯛ ꯊꯦꯡꯅꯔꯗꯨꯅ ꯃꯕꯨꯛꯅꯤꯡꯗ ꯈꯜꯂꯤ, ꯁꯤꯡꯖꯨ ꯈꯔ ꯑꯗꯨꯝ ꯂꯩꯈꯤꯒꯦ, ꯇꯥ ꯊꯋꯥꯟꯗꯤ ꯁꯤꯡꯖꯨ ꯌꯥꯝꯅ ꯄꯥꯝꯖꯕꯅꯤ꯫ ꯑꯁꯤ ꯈꯟꯗꯨꯅ ꯍꯥꯏ, ꯏꯅꯦ ꯁꯤꯡꯖꯨ ꯈꯔ ꯇꯝꯕꯤꯌꯨꯕ꯫ ꯍꯣꯏ ꯍꯣꯏ ꯏꯕꯦꯝꯃ, ꯏꯅꯦ ꯃꯣꯔꯣꯛꯇꯨ ꯈꯔ ꯁꯥꯍꯟꯕꯤꯔꯛꯎꯀꯣ꯫ ꯑꯁꯨꯝ ꯍꯥꯏꯗꯨꯅ ꯂꯩꯍꯥꯎꯅ ꯁꯤꯡꯖꯨꯗꯨ ꯂꯩꯔꯦ꯫ ꯃꯗꯨꯕꯨ ꯄꯨꯗꯨꯅ ꯃꯍꯥꯛ ꯃꯈꯥ ꯂꯝꯕꯤ ꯑꯗꯨꯗ ꯆꯨꯝꯗ꯭ꯔꯤꯡ ꯆꯠꯂꯝꯃꯤ꯫ ꯂꯝꯕꯤ ꯑꯗꯨꯗꯒꯤ ꯈꯔ ꯍꯥꯏꯖꯤꯜꯂꯒ ꯆꯤꯡ ꯇꯥꯕ ꯂꯝꯕꯤ ꯑꯃ ꯂꯩ꯫ ꯂꯝꯕꯤꯗꯨꯗ ꯃꯍꯥꯛ ꯆꯪꯁꯤꯜꯂꯤ꯫ ꯂꯝꯄꯥꯛ ꯑꯃꯒꯤ ꯅꯥꯀꯜꯗ ꯎꯔꯩꯔꯣꯝ ꯄꯥꯝꯕꯤ ꯑꯃ ꯍꯧꯏ꯫ ꯎꯔꯩꯔꯣꯝ ꯃꯈꯣꯡ ꯑꯗꯨꯗ ꯊꯋꯥꯟ ꯃꯍꯥꯛ ꯃꯊꯟꯇ ꯐꯝꯂꯤ꯫ ꯂꯩꯍꯥꯎꯕ ꯂꯥꯛꯄ ꯈꯧꯔꯥꯡꯅ ꯉꯥꯏꯔꯤ꯫ ꯂꯩꯍꯥꯎ ꯃꯐꯝꯗꯨ ꯌꯧꯔꯗꯨꯅ, ꯇꯥ ꯊꯋꯥꯟ ꯑꯩ ꯂꯥꯛꯂꯦ꯫ ꯊꯋꯥꯟꯅ ꯃꯃꯥꯏ ꯂꯩꯊꯣꯔꯛꯇꯨꯅ, ꯍꯧꯖꯤꯛꯇ ꯑꯩꯅ ꯃꯐꯝ ꯑꯁꯤꯗ ꯐꯝꯗꯨꯅ ꯉꯥꯏꯔꯛꯂꯤꯕꯁꯦ ꯀꯌꯥꯝ ꯀꯨꯏꯔꯦ? ꯑꯩꯗꯣ ꯀꯩꯊꯦꯜꯗꯁꯨ ꯆꯠꯂꯨꯕ, ꯑꯗꯨꯒꯤꯅꯤ꯫ ꯅꯪ ꯁꯥꯎꯔꯝꯃꯅꯤ ꯍꯥꯏꯕꯁꯦ ꯑꯩ ꯉꯁꯥꯏꯅ ꯈꯪꯂꯕꯅꯤ꯫ ꯈꯪꯕꯨꯗꯤ ꯈꯪꯕꯤꯔꯤꯕ ꯑꯣꯏꯔꯦꯀꯣ꯫ ꯑꯩ ꯂꯥꯛꯏꯁꯦ ꯐꯝꯃꯨ ꯀꯥꯏꯅ ꯀꯩꯝ ꯍꯥꯏꯕꯤꯗꯦꯅꯦ꯫ ꯋꯥꯔꯕꯗꯤ ꯐꯝꯃꯨ ꯀꯩꯅꯣ꯫ ꯑꯃꯠꯇ ꯐꯝꯂꯣꯏ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯃꯥꯏꯗꯨ ꯐꯠ ꯂꯩꯊꯣꯛꯏ꯫ ꯊꯋꯥꯟ ꯐꯝꯂꯝꯕꯗꯨ ꯍꯧꯒꯠꯂꯛꯇꯨꯅ, ꯄꯥꯈꯪ ꯅꯥꯅ ꯉꯥꯏꯕꯁꯦ ꯍꯧꯅ ꯁꯥ ꯑꯣꯏꯔ ꯃꯥꯜꯂꯦ꯫ ꯑꯩꯒꯤ ꯊꯃꯣꯏ ꯑꯁꯤꯗꯅ ꯅꯪꯕꯨ ꯎꯅꯤꯡꯕ ꯍꯦꯟꯕꯒꯤ ꯅꯪꯕꯨ ꯉꯥꯏꯖꯕꯅꯤ ꯄꯥꯝꯃꯨꯕꯤ꯫ ꯉꯥꯏꯕꯒꯤ ꯈꯧ ꯂꯥꯡꯕꯁꯨ ꯅꯪꯒꯤ ꯁꯦꯡꯂꯧ ꯎꯔꯕ ꯀꯥꯟ ꯄꯨꯡꯐꯥꯅꯤ ꯐꯔꯤꯕ꯫ ꯍꯩꯔꯦꯅꯦ, ꯋꯥ ꯉꯥꯡꯕ ꯀꯥꯏꯗꯦ꯫ ꯎꯈꯥ ꯑꯁꯤꯗ ꯉꯥꯏꯍꯥꯛ ꯐꯝꯁꯤ, ꯉꯥꯏꯍꯥꯛ ꯂꯩꯔꯕꯗꯤ ꯆꯠꯀꯦ ꯑꯃꯨꯛ ꯍꯥꯏꯔꯛꯂꯒꯅꯤ꯫ ꯃꯈꯣꯏ ꯑꯅꯤ ꯎꯈꯥ ꯑꯗꯨꯗ ꯐꯝꯊꯃꯤꯟꯅꯩ꯫ ꯊꯋꯥꯟꯅ, ꯀꯩꯅꯣ ꯃꯌꯣꯝ ꯃꯌꯥꯝ ꯑꯃ ꯌꯣꯝꯗꯨꯅ ꯄꯥꯏꯔꯤꯕꯗꯨꯅ? ꯁꯤꯅ ꯂꯪꯅꯤ, ꯑꯗꯨꯒ ꯁꯤꯅ ꯁꯤꯡꯖꯨ꯫ ꯁꯤꯡꯖꯨ ꯍꯥꯏꯕ? ꯍꯥꯎꯔꯅꯤꯗ꯫ ꯅꯪ ꯄꯤꯖꯒꯦ ꯍꯥꯏꯗꯨꯅ ꯄꯨꯔꯛꯂꯤꯅꯦ꯫ ꯑꯗꯨꯗꯤ ꯀꯣꯛ ꯄꯨꯊꯣꯔꯛꯂꯣꯗꯅ꯫ ꯅꯪꯒꯤ ꯇꯥ ꯊꯋꯥꯟꯁꯦ ꯁꯤꯡꯖꯨ ꯌꯥꯝꯅ ꯄꯥꯝꯃꯤ ꯈꯪꯂꯤꯕ ꯅꯠꯇ꯭ꯔꯣ? ꯍꯣ, ꯈꯪꯕꯅꯅꯦ ꯅꯅꯥꯎ ꯑꯣꯏꯕꯤ ꯑꯩꯅ ꯂꯩꯖꯔꯛꯂꯤꯕꯁꯦ꯫ ꯂꯩꯍꯥꯎꯅ ꯁꯤꯡꯖꯨ ꯃꯌꯣꯝꯗꯨ ꯐꯥꯛꯇꯣꯛꯏ꯫ ꯅꯧꯅ ꯃꯣꯜꯂꯕꯤ ꯈꯨꯠꯁꯥ ꯑꯗꯨꯅ ꯁꯤꯡꯖꯨ ꯑꯗꯨꯕꯨ ꯐꯖꯅ ꯇꯣꯠꯅꯩ꯫ ꯊꯋꯥꯟꯅ ꯃꯇꯤꯟ ꯀꯨꯠ ꯀꯨꯠ ꯌꯣꯠꯇꯨꯅ ꯍꯥꯏ, ꯇꯤꯟ ꯀꯥꯏꯁꯦ ꯐꯖꯅ ꯌꯣꯠꯂꯦ,
ꯂꯩꯍꯥꯎ ꯁꯤ ꯑꯃꯨꯛꯇꯤ ꯏꯜꯂꯨ ꯁꯤ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯌꯥꯗꯨ ꯂꯥꯎꯅ ꯀꯥꯊꯣꯛꯏ꯫ ꯂꯩꯍꯥꯎꯅ ꯃꯈꯨꯠꯃꯛꯅ ꯁꯤꯡꯖꯨ ꯑꯗꯨ ꯏꯜꯂꯤ ꯊꯋꯥꯟꯅ꯫ ꯈꯨꯍꯧꯁꯤꯗꯤ ꯅꯪꯁꯨ ꯆꯥꯎꯅꯤ꯫ ꯑꯩꯗꯤ ꯆꯥꯅꯤꯡꯗꯦ, ꯅꯪ ꯂꯣꯏꯅ ꯆꯥꯖꯧ꯫ ꯊꯋꯥꯟ ꯃꯃꯤꯠ ꯑꯗꯨꯅ ꯂꯩꯍꯥꯎꯗ ꯃꯨꯟꯅ ꯌꯦꯡꯗꯨꯅ ꯃꯤꯠꯐꯝ ꯍꯣꯡꯗꯅ ꯂꯩ꯫ ꯃꯗꯨꯗ ꯂꯩꯍꯥꯎꯅ ꯑꯦ ꯀꯩꯗꯧꯔꯒꯦ? ꯆꯣꯏꯔ ꯅꯪꯒꯤ ꯁꯝꯂꯥꯡꯕꯨ ꯑꯉꯥꯎꯕ ꯃꯥꯂꯪ ꯑꯁꯤꯅ ꯐꯔ ꯐꯔ ꯍꯥꯏꯗꯣꯛꯈꯠꯂꯦ꯫ ꯅꯪꯒꯤ ꯐꯖꯕ ꯁꯛꯇꯝꯁꯦ ꯇꯥꯏꯕꯪ ꯀꯅꯥ ꯑꯃꯗ ꯎꯍꯟꯅꯤꯡꯗꯦ ꯂꯩꯍꯥꯎ꯫ ꯍꯩꯃ ꯃꯇꯥꯡ ꯌꯥꯝꯅ ꯆꯥꯗꯦꯀꯣ? ꯑꯁꯨꯛ ꯅꯨꯡꯁꯤꯕ, ꯑꯁꯨꯛ ꯄꯥꯝꯖꯕ ꯊꯋꯥꯟꯅꯩꯒꯤ ꯊꯃꯣꯏꯕꯨ ꯑꯁꯨꯛ ꯅꯨꯡꯉꯣꯜꯍꯟꯕ ꯂꯩꯍꯥꯎ꯫ ꯅꯪꯒ ꯑꯩꯒ ꯑꯍꯥꯟꯕ ꯊꯦꯡꯅꯈꯤꯕ ꯃꯤꯀꯨꯞ ꯑꯗꯨꯗꯒꯤ ꯅꯪꯁꯦ ꯑꯩꯇꯒꯤ ꯑꯣꯏꯍꯟꯕꯤꯌꯨ ꯍꯥꯏꯅ ꯁꯦꯝꯕꯤꯕ ꯃꯄꯨꯗ ꯅꯤꯖꯈ꯭ꯔꯕꯅꯤ꯫ ꯂꯩꯍꯥꯎꯅ ꯇꯞꯅ ꯂꯦꯡꯗꯅ ꯍꯧꯔꯒꯗꯕ ꯎꯄꯥꯜꯅꯤ ꯈꯟ ꯄꯨꯟꯁꯤꯒꯤ ꯑꯣꯏꯅ ꯌꯦꯠꯆꯔꯒꯦꯅꯦ꯫ ꯊꯃꯣꯏ ꯂꯝꯍꯦꯟꯕꯤ ꯑꯁꯤꯅ ꯂꯝꯂꯥꯟꯕ ꯀꯅꯥ ꯑꯃꯠꯇ ꯃꯤꯇꯥꯔꯨꯗ ꯄꯥꯝꯃꯨꯕ ꯅꯪꯒꯤ ꯁꯛꯇꯝꯇꯕꯨ ꯌꯦꯡꯗꯨꯅ ꯂꯥꯛꯈꯤꯕꯅꯤ꯫ ꯑꯩꯗꯤ ꯑꯩꯅ ꯂꯦꯞꯂꯤꯕ ꯈꯣꯡꯐꯝ ꯑꯁꯤꯗꯒꯤ ꯑꯃꯨꯛ ꯍꯟꯅ ꯍꯣꯡꯈ꯭ꯔꯔꯣꯏ꯫ ꯍꯣꯡꯕ ꯅꯥꯏꯕ ꯈꯣꯡꯆꯠ ꯑꯁꯤꯗ ꯇꯥ ꯊꯋꯥꯟ ꯅꯪꯅ ꯍꯣꯡꯈ꯭ꯔꯕꯁꯨ ꯑꯩꯗꯤ ꯈꯛ ꯍꯣꯡꯂꯣꯏ꯫ ꯑꯩ ꯅꯨꯄꯥꯅꯤ, ꯍꯥꯏꯗꯣꯛꯈꯤꯕ ꯋꯥꯁꯛꯄꯨ ꯀꯔꯤꯒꯤ ꯉꯥꯛꯂꯣꯏ? ꯂꯩꯍꯥꯎ ꯅꯪꯕꯨ ꯃꯤꯔꯥꯏꯒꯤ ꯈꯜꯂꯛꯄ ꯊꯣꯛ ꯅꯐꯝꯗꯒꯤ ꯁꯃꯥꯏ ꯂꯩꯒꯦ ꯈꯜꯂꯛꯄ ꯀꯥꯟ ꯅꯪꯒꯤ ꯅꯨꯡꯁꯤꯕꯒꯤ ꯁꯥꯞ ꯑꯩ ꯂꯦꯞꯅꯃꯛ ꯐꯪꯕ ꯑꯣꯏꯖꯒꯦ꯫ ꯂꯩꯍꯥꯎꯅ ꯑꯁꯨꯝꯅ ꯐꯥꯒꯤ ꯑꯣꯏꯅ ꯁꯠ ꯍꯥꯏ꯫ ꯑꯩꯗꯤ ꯍꯥꯏꯁꯤꯅꯤ ꯀꯔꯤꯒꯨꯝꯕ ꯅꯪꯅ ꯑꯩꯕꯨ ꯃꯤꯔꯥꯏꯔꯝꯗꯨꯅ ꯂꯝꯂꯥꯟꯕꯤ ꯀꯅꯥ ꯑꯃꯒ ꯍꯦꯛ ꯄꯨꯟꯁꯤ ꯂꯩꯄꯨꯜ ꯁꯦꯝꯈ꯭ꯔꯕ ꯅꯃꯤꯠꯇ ꯅꯆꯥ ꯑꯃꯠꯇ ꯎꯕ ꯐꯪꯗꯕ ꯑꯣꯏꯌꯨ ꯍꯥꯏꯁꯤꯅꯤ꯫ ꯊꯋꯥꯟꯅꯁꯨ ꯍꯥꯏ꯫ ꯑꯗꯨꯗꯤ ꯅꯪꯁꯨ ꯑꯩ ꯍꯦꯛ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈ꯭ꯔꯕ ꯅꯆꯥ ꯑꯃꯠꯇ ꯌꯥꯎꯕ ꯉꯝꯗꯕ ꯑꯣꯏꯌꯨ꯫ ꯊꯃꯣꯏ ꯑꯅꯤꯒꯤ ꯅꯨꯡꯁꯤꯕꯅ ꯅꯨꯡꯁꯤꯅꯔꯤꯉꯩ ꯃꯤꯀꯨꯞ ꯇꯥꯟꯖꯥ ꯑꯗꯨꯗ ꯇꯨꯡꯒꯤ ꯇꯨꯡꯂꯝꯆꯠꯁꯨ ꯀꯔꯤꯁꯨ ꯈꯪꯗ ꯑꯁꯤꯒꯨꯝꯕ ꯋꯥꯐꯝꯕꯨ ꯍꯥꯏꯅꯈ꯭ꯔꯤ꯫ ꯂꯩꯍꯥꯎꯅ ꯃꯈꯥ ꯑꯃꯨꯛ ꯇꯥꯔꯛꯏ꯫ ꯅꯪ ꯑꯩꯒꯤ ꯎꯅꯐꯝ ꯑꯣꯏꯔꯤꯕ ꯃꯐꯝ ꯍꯧꯔꯤꯕ ꯎꯖꯥꯎ ꯎꯔꯩꯔꯣꯝ ꯑꯁꯤꯅ ꯈꯪꯁꯅꯨ꯫ ꯀꯔꯤꯒꯨꯝꯕ ꯅꯪꯅ ꯑꯩꯕꯨ ꯊꯥꯗꯣꯛꯂꯝꯂꯕ ꯑꯩꯗꯤꯅꯦ ꯃꯐꯝ ꯑꯁꯤꯗ ꯂꯥꯛꯇꯨꯅ ꯎ ꯑꯁꯤꯗ ꯊꯧꯔꯤ ꯌꯥꯜꯂꯒ ꯁꯤꯒꯗꯕꯅꯤ꯫ ꯂꯩꯍꯥꯎ ꯅꯪ ꯑꯗꯨꯝꯅꯗꯤ ꯍꯥꯏꯒꯅꯨ꯫ ꯁꯤꯕ ꯍꯥꯏꯕ ꯋꯥꯍꯩꯁꯦ ꯅꯪꯒꯤ ꯅꯆꯤꯜꯗꯒꯤ ꯄꯟꯒꯅꯨ꯫ ꯃꯁꯤ ꯄꯨꯝꯕ ꯅꯪꯒꯤ ꯅꯈꯨꯠꯇ ꯂꯣꯏꯅ ꯂꯩꯔꯤ꯫ ꯑꯩꯗꯤ ꯅꯤꯡꯉꯣꯜ ꯃꯄꯣꯛꯅꯤ, ꯑꯩꯗꯤ ꯅꯨꯄꯤꯅꯤ꯫ ꯑꯩꯅꯕꯨ ꯀꯔꯤ ꯇꯧꯕ ꯉꯝꯖꯒꯅꯤ? ꯈꯪꯗꯦ ꯇꯥ ꯊꯋꯥꯟ, ꯋꯥꯈꯜ ꯑꯁꯤ ꯈꯜꯂꯨꯔꯒ ꯍꯦꯟꯅ ꯍꯦꯟꯅ ꯃꯤꯄꯥꯏꯕ ꯁꯨꯝ ꯍꯦꯜꯂꯛꯂꯦ꯫ ꯅꯪꯒꯤꯗꯃꯛꯅꯤ ꯑꯩꯅ ꯍꯤꯡꯂꯤꯕ꯫ ꯑꯃꯝ ꯑꯉꯥꯟ ꯈꯥꯏꯔꯤꯕ ꯌꯣꯏ ꯃꯌꯥꯏ ꯇꯧꯗꯥꯟ ꯃꯍꯥꯛꯅ ꯈꯪꯁꯅꯨ꯫ ꯅꯪꯕꯨ ꯑꯩꯅ ꯊꯥꯗꯣꯛꯂꯕ ꯑꯩꯒꯤ ꯄꯨꯟꯁꯤ ꯑꯁꯤꯃꯛ ꯅꯤꯡꯉꯝꯗꯅ ꯂꯦꯟꯕ ꯑꯣꯏꯈꯤꯒꯦ꯫ ꯂꯩꯍꯥꯎ ꯉꯁꯤꯃꯛ ꯑꯩꯒ ꯆꯠꯈ꯭ꯔꯁꯤ꯫ ꯅꯪꯕꯨ ꯑꯩꯒꯤ ꯌꯨꯝꯗ ꯄꯨꯔꯒꯦ꯫ ꯍꯧꯖꯤꯛ ꯃꯇꯥꯡ ꯆꯥꯗ꯭ꯔꯤ꯫ ꯏꯕꯣꯛꯁꯨ ꯃꯁꯥ ꯌꯥꯝꯅ ꯁꯣꯟꯅ ꯂꯩꯔꯤ꯫ ꯃꯇꯝ ꯈꯔꯗ ꯉꯥꯏꯕꯤꯌꯨ꯫ ꯅꯪꯒꯤꯗꯤ ꯑꯗꯨ ꯉꯥꯛꯇꯅꯤ꯫ ꯀꯌꯥ ꯌꯥꯝꯅ ꯑꯩꯅ ꯅꯪꯉꯣꯟꯗ ꯆꯦꯜꯂꯁꯤ ꯍꯥꯏꯅ ꯍꯥꯏꯔꯤꯕꯁꯦ ꯅꯪꯅ ꯁꯨꯡꯌꯥ ꯌꯥꯗꯦꯅꯦ꯫ ꯍꯣ ꯅꯨꯃꯤꯠ ꯊꯥꯕꯨ ꯍꯨꯏꯅ ꯆꯥꯕ꯭ꯔꯣ? ꯅꯨꯄꯥꯅꯕꯨ ꯑꯗꯨꯝ ꯉꯥꯏꯉꯝꯗꯕ꯫ ꯅꯨꯄꯥꯁꯨ ꯊꯃꯣꯏ ꯄꯥꯜꯂꯤꯕꯁꯤꯗꯤ꯫ ꯑꯦ ꯑꯗꯨ ꯑꯣꯏꯔꯒꯅ ꯁꯤ ꯑꯩꯅ ꯍꯥꯏꯕꯤꯒꯦ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯀꯣꯛ ꯑꯗꯨ ꯊꯋꯥꯟꯒꯤ ꯃꯊꯕꯥꯛ ꯃꯄꯥ ꯑꯗꯨꯗ ꯆꯪꯁꯤꯟꯗꯨꯅ ꯑꯁꯨꯝꯅ ꯍꯥꯏ꯫ ꯍꯦ ꯊꯃꯣꯏ ꯅꯪꯁꯨ ꯑꯃꯨꯛꯇ ꯇꯞꯊꯈꯣ ꯀꯩꯗꯧꯒꯦ? ꯂꯨꯍꯣꯡꯕꯒꯤ ꯃꯇꯝꯒ ꯋꯥꯠꯂꯤꯀꯣ? ꯐꯩꯔꯦꯟ ꯊꯥꯅꯒ ꯑꯣꯏꯕꯒꯤ ꯀꯨꯟꯗꯣꯅꯒ ꯂꯩꯈꯣꯛꯇ ꯁꯥꯠꯇꯨꯅ ꯂꯩꯕ ꯉꯝꯗꯕꯅꯤ꯫ ꯃꯇꯥꯡ ꯆꯥꯗꯦꯀꯣ ꯅꯪꯅ ꯃꯈꯦ ꯂꯥꯡꯉꯤꯗꯣ? ꯊꯋꯥꯟꯅ ꯌꯥꯝ ꯇꯥꯔꯝꯃꯅꯤ ꯅꯪꯅ ꯍꯥꯏꯔꯤꯗꯣ꯫ ꯇꯥꯕꯩ ꯅꯠꯇ꯭ꯔꯣ ꯈꯨꯝꯂꯛꯏꯁꯦ? ꯑꯦ ꯀꯔꯤ ꯍꯥꯏꯅ ꯈꯨꯝꯂꯛꯏꯕ? ꯍꯣꯏ ꯍꯥꯏꯗꯨꯅ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯅꯣꯛꯆꯩ꯫ ꯑꯁꯨꯝꯅ ꯊꯃꯣꯏꯒꯤ ꯌꯦꯅꯤꯡꯊꯥ ꯃꯔꯛꯇ ꯁꯥꯕꯤ ꯁꯥꯅꯧ ꯑꯅꯤꯗꯨ ꯃꯣꯃꯣꯟ ꯅꯣꯛꯇꯨꯅ ꯂꯩꯖꯔꯤ꯫ ꯃꯇꯨꯡ ꯇꯥꯔꯛꯄ ꯄꯨꯟꯁꯤꯗ ꯀꯔꯤꯕꯨ ꯊꯣꯛꯂꯛꯄ ꯀꯅꯥꯅꯁꯨ ꯍꯥꯏꯕ ꯉꯝꯗꯦ꯫ ꯂꯩꯍꯥꯎ ꯍꯟꯗꯛ ꯃꯔꯛꯇꯤ ꯃꯍꯥꯛꯀꯤ ꯁꯥꯖꯠ ꯂꯤꯆꯠ ꯑꯁꯤ ꯍꯥꯟꯅꯗꯒꯤ ꯌꯥꯝꯅ ꯇꯥꯏꯑꯣꯟꯅꯔꯛꯂꯤ꯫ ꯃꯊꯟꯇ ꯃꯣꯃꯣꯟ ꯅꯣꯛꯆꯕꯁꯨ ꯌꯥꯝꯅ ꯍꯦꯜꯂꯤ꯫ ꯄꯥꯃꯨ ꯃꯥꯒꯤ ꯋꯥꯈꯜꯗ ꯑꯉꯥꯎꯕꯤ ꯍꯥꯏꯕꯗꯨ ꯑꯣꯏꯈꯔꯦ꯫ ꯁꯥꯈꯤ ꯃꯆꯥꯅꯨꯄꯤꯒꯤ ꯍꯣꯡꯂꯛꯂꯤꯕ ꯃꯇꯧ ꯑꯁꯤꯗ ꯃꯕꯨꯛꯅꯤꯡꯅ ꯆꯤꯡꯅꯕ ꯀꯌꯥ ꯑꯃ ꯐꯥꯎꯔꯛꯂꯤ꯫ ꯁꯥꯈꯤꯅ ꯂꯩꯍꯥꯎ ꯅꯪꯕꯨ ꯐꯃꯨꯡ ꯑꯗꯨꯗ ꯀꯩꯗꯧꯔꯤꯅꯣ? ꯐꯤꯒ ꯑꯃꯇ ꯁꯥꯗ꯭ꯔꯕ꯭ꯔꯣ? ꯂꯩꯍꯥꯎ ꯅꯣꯛꯐꯦꯠ ꯇꯧꯔꯝꯕ ꯃꯥꯏꯊꯣꯡ ꯑꯗꯨ ꯁꯠ ꯍꯟꯖꯤꯟꯈꯤ ꯑꯗꯨꯒ ꯑꯁꯨꯝꯅ ꯈꯨꯝꯃꯤ꯫ ꯏꯃꯥ ꯍꯟꯗꯛꯁꯦ ꯑꯩꯁꯦ ꯏꯁꯥ ꯈꯔ ꯅꯨꯡꯉꯥꯏꯇꯕ꯫ ꯍꯣꯏ ꯌꯥꯅꯤ ꯁꯥꯔꯒꯦ꯫ ꯅꯁꯥ ꯅꯨꯡꯉꯥꯏꯇꯦ ꯍꯥꯏꯕ? ꯅꯁꯥ ꯅꯨꯡꯉꯥꯏꯇ꯭ꯔꯒ ꯀꯔꯤꯒꯤꯅꯣ ꯏꯃꯥꯗ ꯍꯥꯏꯗ꯭ꯔꯤꯕꯗꯤ? ꯌꯥꯝꯅ ꯀꯟꯅ ꯅꯥꯗꯕ ꯑꯗꯨꯒꯤꯅꯤ꯫ ꯍꯩ ꯅꯪꯅꯦ ꯍꯟꯗꯛꯇꯤ ꯀꯔꯤꯅꯣ ꯃꯩꯇꯧ ꯇꯧꯔꯦꯀꯣ? ꯅꯪꯒꯤ ꯃꯑꯣꯡ ꯃꯇꯧꯁꯦ ꯍꯥꯟꯅꯒ ꯁꯨꯛꯃꯥꯟ ꯃꯥꯟꯅꯗ꯭ꯔꯦ꯫ ꯏꯃꯥ ꯑꯩ ꯀꯩꯁꯨ ꯀꯩꯗꯧꯗꯦꯀꯣ꯫ ꯑꯩꯈꯣꯏ ꯏꯃꯥꯅ ꯈꯪꯈꯤꯕ ꯁꯤꯅꯕꯀꯣ꯫ ꯀꯔꯤꯒꯤ ꯈꯪꯂꯣꯏ? ꯅꯪ ꯁꯤꯅꯃꯥꯏꯅ ꯄꯣꯛꯂꯤꯕꯅꯤ ꯍꯥꯏꯕꯤꯔꯤ ꯍꯥꯏꯅꯤ꯫ ꯂꯩꯃꯟ ꯆꯟꯈ꯭ꯔꯕ ꯂꯩꯔꯥꯡꯗ ꯈꯣꯏꯃꯨꯅ ꯏꯟꯕ ꯍꯧꯅꯗꯦ꯫ ꯅꯪ ꯅꯨꯄꯤꯅꯤ ꯈꯣꯡꯊꯥꯡ ꯈꯨꯗꯤꯡ ꯌꯥꯝꯅ ꯍꯩꯅ ꯁꯤꯡꯅ ꯊꯥꯡꯕ ꯇꯥꯏ꯫ ꯏꯃꯥꯒꯤ ꯕꯦꯝꯃ ꯅꯪꯁꯦ ꯅꯃꯥ ꯂꯨꯈ꯭ꯔꯥꯕꯤ ꯑꯩꯅ
ꯄꯨ ꯄꯥꯡ ꯁꯨꯗꯅ ꯌꯣꯛꯄꯅꯤ ꯈꯖꯤꯛ ꯍꯦꯛ ꯁꯣꯏꯈꯤꯕꯗ ꯃꯤꯅ ꯊꯤꯅ ꯉꯥꯡꯅꯒꯗꯧꯔꯤꯕ ꯏꯃꯥ ꯑꯩ ꯂꯣꯏꯅ ꯈꯪꯉꯤ ꯀꯩꯗꯧꯒꯦ ꯑꯩꯁꯨ ꯂꯣꯏꯅ ꯋꯥꯈꯜ ꯇꯥꯏ ꯈꯪꯉꯤ ꯍꯥꯏꯔꯒ ꯈꯪꯂꯝꯗꯕ ꯑꯁꯤꯗꯅꯤꯅꯦ ꯏꯃꯥꯒꯤ ꯊꯋꯥꯏꯅ ꯋꯥꯔꯧꯔꯤꯕꯁꯦ ꯑꯩꯒꯤꯗꯤ ꯏꯆꯥꯅꯍꯥꯛ ꯅꯊꯟꯇꯅꯤ ꯑꯊꯤꯕ ꯃꯤꯡꯆꯠ ꯑꯃꯠꯇ ꯂꯩꯍꯟꯅꯤꯡꯗꯦ ꯑꯩꯁꯨ ꯅꯈꯣꯏꯒꯤ ꯃꯇꯝꯗꯣ ꯀꯥꯜꯂꯛꯄ ꯅꯠꯇꯦ ꯅꯪꯅ ꯀꯔꯤ ꯈꯜꯂꯝꯒꯅꯤ ꯍꯥꯏꯕ ꯏꯃꯥꯁꯨ ꯂꯣꯏꯅ ꯈꯪꯉꯤꯀꯣ ꯍꯣꯏ ꯏꯃꯥ ꯅꯆꯥ ꯏꯁꯤ ꯂꯩꯁꯥꯕꯤ ꯐꯥꯔꯕ ꯀꯔꯤꯅꯣ ꯈꯪꯗꯦ ꯑꯗꯨꯝ ꯉꯥꯡꯂꯒ ꯂꯩ ꯍꯥꯏꯋꯥꯅꯤ ꯍꯧꯖꯤꯛꯄꯨ ꯑꯗꯨꯝ ꯑꯉꯥꯡ ꯃꯆꯥꯗꯧꯅ ꯂꯩꯈꯣ ꯍꯥꯏꯔꯣ ꯀꯌꯥꯗꯨꯅ ꯌꯦꯡꯉꯨꯅꯦ ꯂꯩꯁꯥꯕꯤ ꯐꯥꯔꯕꯅꯤ ꯀꯥꯏꯗꯅ ꯍꯩ ꯂꯝ ꯌꯥꯝꯅ ꯍꯦꯟꯖꯁꯅꯨ ꯐꯨꯕ ꯉꯝꯂꯣꯏ ꯀꯥꯏꯅ ꯈꯟꯅꯨ ꯆꯠꯂꯣ ꯆꯥꯛ ꯊꯣꯡꯉꯨꯁꯨ ꯏꯃꯥ ꯀꯩꯊꯦꯜ ꯆꯠꯅꯕ ꯁꯦꯝ ꯁꯥꯔꯒꯦ ꯍꯣꯏ ꯑꯩ ꯊꯣꯡꯖꯔꯨꯔꯒꯦ ꯍꯩ ꯍꯟꯗꯛꯇꯤ ꯆꯦꯡ ꯈꯔ ꯆꯪ ꯆꯒꯥꯈꯔ ꯀꯥ ꯆꯥꯕ ꯑꯃꯠꯇ ꯌꯥꯗꯦꯀꯣ ꯐꯖꯅ ꯊꯣꯡꯉꯨ ꯂꯩꯍꯥꯎ ꯆꯥꯛꯈꯨꯝꯗ ꯆꯪꯈ꯭ꯔꯦ ꯁꯥꯈꯤꯅ ꯃꯄꯨꯛꯅꯤꯡꯗ ꯈꯜꯍꯧꯏ ꯑꯩꯒꯤ ꯏꯆꯥꯅꯨꯄꯤ ꯂꯩꯍꯥꯎꯁꯦ ꯍꯧꯖꯤꯛꯇꯤ ꯂꯩꯁꯥꯕꯤ ꯃꯄꯨꯡ ꯀꯥꯏꯗꯨ ꯐꯥꯔꯦꯀꯣ ꯑꯩꯒꯤ ꯃꯤꯠꯇꯗꯤ ꯉꯔꯥꯡꯇꯒꯤ ꯑꯉꯥꯡ ꯅꯋꯥ ꯑꯣꯏꯅ ꯎꯔꯤ ꯑꯗꯨꯕꯨ ꯃꯃꯥꯏꯒꯤ ꯊꯃꯣꯏꯁꯤꯗꯤ ꯍꯦꯟꯅ ꯄꯥꯈꯠꯄ ꯍꯥꯏꯕꯗꯨ ꯑꯣꯏꯔꯛꯂꯤ ꯑꯩꯁꯨ ꯄꯨꯟꯁꯤꯒꯤ ꯌꯦꯅꯤꯡꯊꯥꯒꯤ ꯃꯇꯝꯗꯣ ꯀꯥꯟꯗꯨꯅ ꯂꯥꯛꯈꯤꯕ ꯅꯠꯇꯦ ꯑꯁꯨꯝꯅ ꯊꯋꯥꯟ ꯑꯃꯗꯤ ꯂꯩꯍꯥꯎ ꯃꯈꯣꯏ ꯑꯅꯤꯒꯤ ꯅꯨꯡꯁꯤꯅꯕꯒꯤ ꯃꯔꯤ ꯑꯁꯤ ꯑꯁꯨꯝ ꯀꯟꯁꯤꯜꯂꯛꯂꯝꯃꯤ ꯃꯈꯣꯏ ꯑꯅꯤ ꯏꯇꯠ ꯇꯠꯇꯅ ꯎꯅꯔꯝꯃꯤ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠꯅꯤ ꯅꯨꯡꯊꯤꯜꯅꯤ ꯃꯇꯝ ꯑꯁꯤꯗ ꯎꯔꯩꯔꯣꯝ ꯃꯈꯣꯡ ꯑꯗꯨꯗ ꯊꯋꯥꯟ ꯑꯃꯗꯤ ꯂꯩꯍꯥꯎ ꯐꯝꯂꯤ ꯊꯋꯥꯟꯅ ꯂꯩꯍꯥꯎ ꯑꯩꯈꯣꯏꯗ ꯆꯠꯈ꯭ꯔꯁꯤ ꯃꯇꯝ ꯋꯥꯠꯂꯤꯀꯣ ꯇꯥ ꯊꯋꯥꯟ ꯇꯁꯦꯡꯅ ꯑꯩ ꯅꯪꯅ ꯍꯥꯏꯔꯤꯕ ꯃꯇꯝꯗꯣ ꯉꯥꯏꯕ ꯉꯝꯗꯔꯦ ꯂꯩꯍꯥꯎ ꯁꯤ ꯅꯪ ꯌꯥꯔꯣ ꯑꯩꯈꯣꯏ ꯑꯅꯤ ꯄꯨꯟꯅ ꯆꯠꯈ꯭ꯔꯁꯤ ꯍꯣꯏ ꯏꯕꯨꯡꯉꯣ ꯑꯩꯅ ꯍꯦꯟꯅ ꯅꯪꯒꯤ ꯅꯇꯨꯡꯗ ꯏꯅꯅꯤꯡꯉꯤ ꯄꯣꯠꯅꯤ ꯍꯟꯗꯛꯇꯤ ꯏꯕꯣꯛꯁꯨ ꯃꯁꯥ ꯈꯔ ꯐꯒꯠꯂꯛꯂꯤ ꯃꯇꯝ ꯈꯖꯤꯛꯇꯪꯒ ꯉꯥꯏꯈꯣ ꯑꯩꯅ ꯉꯥꯏꯔꯛꯂꯤꯕꯁꯤ ꯐꯅ ꯀꯨꯏꯔꯛꯂꯦꯀꯣ ꯉꯥꯏꯕ ꯉꯝꯂꯛꯇꯕ ꯃꯤꯀꯨꯞ ꯑꯗꯨꯗ ꯊꯃꯣꯏ ꯑꯅꯤꯒꯤ ꯃꯔꯛꯇ ꯂꯩꯏ ꯑꯃ ꯆꯤꯡꯂꯛꯄ ꯁꯣꯏꯔꯣꯏ ꯋꯥꯐꯝ ꯑꯁꯤꯗ ꯂꯩꯍꯥꯎꯅ ꯀꯩꯅꯣ ꯅꯪꯅ ꯍꯥꯏꯔꯤꯗꯨꯕꯣ ꯑꯗꯨꯃꯥꯏꯅ ꯍꯥꯏꯒꯅꯨ ꯅꯠꯇ꯭ꯔꯒꯅ ꯂꯩꯍꯥꯎ ꯅꯪꯒꯤꯁꯤ ꯑꯩꯕꯨ ꯇꯁꯦꯡꯅ ꯄꯥꯝꯗ꯭ꯔꯤꯕ꯭ꯔꯥ ꯍꯥꯏꯌꯨ ꯂꯩꯍꯥꯎ ꯑꯩꯁꯤ ꯅꯪꯒꯤꯅꯤ ꯍꯥꯏꯕꯗ ꯃꯇꯤꯛ ꯆꯥꯗꯕ꯭ꯔꯥ ꯇꯥ ꯊꯋꯥꯟ ꯀꯔꯤꯅꯣ ꯅꯪꯅ ꯉꯁꯤ ꯍꯥꯏꯔꯤꯕ ꯃꯌꯥꯝ ꯑꯁꯤꯕꯣ ꯉꯥꯏꯖꯃꯟꯒꯤ ꯀꯥꯟꯅꯒꯗ꯭ꯔꯅꯤ ꯁꯣꯛꯊꯕ ꯂꯩꯇꯅ ꯉꯥꯏꯔꯛꯄꯅꯤ ꯅꯪꯒꯤ ꯅꯇꯧ ꯑꯁꯤꯅ ꯇꯥꯛꯂꯤ ꯑꯩꯕꯨ ꯃꯤꯔꯥꯏꯔꯛꯂꯦ ꯍꯥꯏꯕ ꯑꯩꯗꯤ ꯑꯇꯣꯞꯄ ꯋꯥꯈꯜ ꯑꯃꯇ ꯈꯟꯕ ꯂꯩꯇꯦ ꯑꯩꯒꯤꯗꯤ ꯅꯪꯇꯅꯤ ꯋꯥꯍꯩ ꯑꯗꯨꯗ ꯉꯥꯏꯔꯦ ꯑꯩꯒꯤꯇꯅꯤ ꯍꯥꯏꯗꯨꯅ ꯀꯌꯥꯝ ꯀꯨꯏꯅ ꯍꯥꯏꯗꯨꯅ ꯂꯩꯈꯤꯒꯗꯧꯕ ꯊꯋꯥꯟꯅ ꯂꯩꯍꯥꯎꯒꯤ ꯃꯐꯝꯗ ꯆꯦꯜꯂꯁꯤ ꯍꯥꯏꯅ ꯀꯌꯥꯔꯛ ꯍꯥꯏꯔꯛꯂꯤ ꯑꯗꯨꯕꯨ ꯂꯩꯍꯥꯎꯅ ꯃꯇꯥꯡ ꯈꯔ ꯆꯥꯗꯦ ꯈꯟꯗꯨꯅ ꯃꯇꯝ ꯉꯥꯏꯗꯨꯅ ꯂꯩꯔꯤ ꯊꯋꯥꯟꯅ ꯂꯩꯍꯥꯎꯗ ꯀꯟꯅ ꯍꯥꯏꯖꯩ ꯑꯔꯣꯏꯕꯗꯗꯤ ꯂꯩꯍꯥꯎ ꯃꯥꯏ ꯂꯩꯕ ꯉꯝꯗ꯭ꯔꯦ ꯃꯊꯃꯣꯏꯅ ꯌꯥꯖꯅ ꯑꯁꯨꯝꯅ ꯈꯨꯝꯃꯤ ꯅꯪꯒꯤꯗꯃꯛ ꯂꯦꯞꯂꯤꯕ ꯈꯣꯡꯐꯝ ꯑꯁꯤꯕꯨ ꯅꯪꯅ ꯊꯥꯖꯕꯤꯗ꯭ꯔꯕꯅꯤꯅ ꯐꯔꯦ ꯅꯤꯡꯉꯣꯜ ꯑꯣꯏꯕꯤ ꯑꯩꯒꯤ ꯈꯨꯖꯦꯡ ꯑꯁꯤ ꯄꯥꯏꯕꯤꯗꯨꯅ ꯄꯨꯕꯤꯔꯣ ꯅꯔꯥꯜ ꯌꯥꯏꯗ ꯑꯩꯕꯨ ꯄꯨꯕꯤꯔꯣ ꯁꯦꯡꯂꯕ꯭ꯔꯅꯦ ꯆꯥꯅꯕꯤ ꯄꯨꯟꯁꯤꯒꯤ ꯄꯣꯠꯂꯣꯏꯁꯨ ꯄꯥꯝꯃꯨꯕ ꯅꯔꯨꯝ ꯊꯨꯞꯅ ꯍꯤꯡꯖꯒꯦ ꯅꯪꯅ ꯈꯣꯏꯁꯥꯎꯅꯅ ꯂꯩꯔꯒ ꯑꯩꯅ ꯀꯔꯝꯅ ꯂꯩꯇꯥꯒꯅꯤ ꯍꯣꯏ ꯑꯩ ꯏꯁꯥꯅ ꯌꯥꯖꯔꯦ ꯉꯁꯤ ꯀꯧꯕꯅꯣ ꯅꯨꯔꯥ ꯅꯪꯕꯨ ꯁꯛꯍꯦꯟꯕꯤ ꯂꯩꯍꯥꯎ ꯅꯪꯕꯨ ꯄꯨꯗꯨꯅ ꯄꯥꯈꯪ ꯏꯔꯥꯜꯌꯥꯏꯗ ꯆꯠꯂꯒꯦꯀꯣ ꯃꯥꯂꯪꯕ ꯃꯥꯁꯨ ꯂꯤꯔꯤ ꯁꯤꯜꯂꯛꯏ ꯁꯥꯕꯤ ꯁꯅꯧ ꯑꯅꯤꯒꯤ ꯅꯨꯡꯉꯣꯜ ꯃꯄꯥꯎ ꯑꯗꯨꯕꯨ ꯇꯥꯕꯗ ꯏꯀꯥꯏꯕ ꯄꯣꯛꯆꯔꯤ ꯁꯣꯝꯗꯅ ꯆꯤꯡ ꯇꯥꯕ ꯂꯝꯕꯤ ꯑꯗꯨꯗ ꯊꯒꯣꯏ ꯑꯃꯗꯤ ꯍꯩꯕꯤ ꯁꯅꯥ ꯃꯈꯣꯡ ꯈꯣꯡꯊꯥꯡ ꯑꯗꯨ ꯈꯔ ꯊꯨꯔꯞꯅ ꯊꯥꯡꯗꯨꯅ ꯐꯤꯡꯂꯞ ꯆꯠꯂꯝꯃꯤ ꯍꯩꯕꯤ ꯁꯅꯥꯅ ꯆꯠꯅ ꯍꯥꯏ ꯏꯆꯦ ꯃꯁꯤꯗꯅꯤ ꯃꯈꯣꯏ ꯑꯅꯤꯅ ꯎꯅꯍꯧꯔꯤꯕꯗꯣ ꯃꯐꯝ ꯑꯁꯤ ꯃꯈꯣꯏ ꯑꯅꯤꯒꯤ ꯎꯅꯐꯝ ꯂꯝꯕꯤ ꯑꯁꯤꯗ ꯃꯈꯣꯏ ꯑꯅꯤꯅ ꯄꯨꯟꯅ ꯆꯠꯃꯤꯟꯅꯕꯁꯦ ꯑꯩꯗꯤ ꯎꯕ ꯃꯁꯤꯡ ꯐꯅ ꯌꯥꯝꯃꯤ ꯃꯥꯒꯤ ꯂꯨꯈ꯭ꯔꯥꯕꯤ ꯃꯆꯥ ꯂꯩꯍꯥꯎ ꯍꯥꯏꯕꯤ ꯅꯨꯄꯤ ꯑꯗꯨꯅ ꯏꯆꯥ ꯊꯋꯥꯟꯕꯨ ꯃꯤꯁꯨꯝ ꯂꯩꯋꯥ ꯇꯧꯗꯨꯅ ꯐꯥꯗꯨꯅ ꯊꯝꯕꯤꯈ꯭ꯔꯕ ꯃꯥꯜꯂꯤ ꯊꯋꯥꯟꯒꯤ ꯃꯃꯥ ꯊꯒꯣꯏꯗꯤ ꯃꯊꯃꯣꯏꯗꯨ ꯍꯦꯟꯅ ꯁꯥꯎꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯦ ꯀꯔꯤ ꯃꯥꯒꯨꯝꯕꯤ ꯂꯨꯈ꯭ꯔꯥꯕꯤ ꯃꯆꯥ ꯑꯃꯅꯁꯨ ꯑꯩꯒꯤ ꯏꯆꯥ ꯅꯨꯄꯥꯒ ꯃꯔꯤ ꯂꯩꯅꯕ ꯀꯅꯥꯒꯤ ꯅꯨꯡꯁꯤꯅꯕ ꯈꯪꯉꯣꯏꯗ꯭ꯔꯗꯣ ꯉꯁꯤ ꯏꯆꯦ ꯉꯁꯤꯗꯤ ꯅꯨꯄꯤꯗꯣ ꯂꯦꯝꯅ ꯊꯥꯕ ꯌꯥꯗꯦ ꯑꯃꯨꯛ ꯍꯟꯅ ꯃꯁꯛ ꯎꯠꯄ ꯉꯝꯗꯅꯕ ꯃꯑꯣꯡꯗ ꯊꯤꯅ ꯆꯩꯒꯗꯕꯅꯤ ꯅꯍꯥꯟ ꯃꯈꯩ ꯅꯪꯅ ꯍꯥꯏꯕꯗꯨꯗꯤ ꯑꯗꯨꯛ ꯐꯥꯒꯤ ꯇꯧꯔꯤꯕꯣꯏ ꯍꯥꯏꯅ ꯈꯜꯂꯨꯔꯦ ꯑꯗꯨꯒ ꯑꯁꯦꯡꯕ ꯑꯣꯏꯔꯝꯂꯕ ꯍꯩꯕꯤ ꯁꯅꯥ ꯑꯩꯗꯤ ꯁꯥꯎꯅꯤꯡꯕꯅ ꯂꯣꯏꯔꯦ ꯏꯆꯦ ꯇꯨ ꯑꯥꯗ ꯍꯧꯔꯤꯕ ꯎ ꯄꯥꯝꯕꯤ ꯑꯁꯤꯒꯤ ꯃꯈꯥꯗ ꯐꯝꯂꯤꯕꯁꯤ ꯎꯔꯕ꯭ꯔꯥ ꯑꯁꯤ ꯃꯈꯣꯏ ꯑꯅꯤꯅꯤ ꯆꯤꯡꯌꯥ ꯂꯝꯍꯥꯡ ꯑꯁꯤꯗ ꯀꯔꯤꯅꯣ ꯍꯥꯏꯕꯅꯤ ꯍꯩꯃ ꯀꯌꯥꯗ ꯉꯝꯂꯤꯕꯅ ꯌꯦꯡꯉꯨꯅꯤ ꯍꯩꯕꯤ ꯁꯅꯥ ꯈꯔ ꯊꯨꯅ ꯆꯠꯂꯨ ꯊꯒꯣꯏ ꯃꯄꯨꯛꯅꯤꯡ ꯑꯗꯨ ꯁꯥꯎꯕꯅ ꯌꯥꯗ꯭ꯔꯤ ꯊꯨꯅ ꯌꯥꯡꯅ ꯆꯠꯂꯤ ꯎꯔꯩꯔꯣꯝ ꯃꯈꯣꯡ ꯑꯗꯨꯗ ꯐꯝꯂꯤꯕ ꯃꯈꯣꯏ ꯑꯅꯤꯒꯤ ꯃꯃꯥꯡꯗ ꯐꯠ ꯂꯦꯞꯄꯤ ꯊꯒꯣꯏꯅ ꯃꯈꯣꯜ ꯑꯗꯨ ꯈꯔ ꯀꯜꯂꯞꯅ ꯍꯥꯏ ꯍꯩ ꯀꯔꯤꯅꯣ ꯅꯈꯣꯏ ꯑꯅꯤꯅ ꯃꯐꯝ ꯑꯁꯤꯗ ꯇꯧꯔꯤꯕꯁꯦ
Imagi Tawan, karino? Karino haibani? Imana nangonda, asigumi nupiga loinaba kak yadi haina haiba natro. Aduga kari, hai, sasat haugat, yumda tuna sasilaw. Tawan amadi lehaw, nungon lambat thamoy adu mipaiba phaurakle, maithong adu onduna tingang yengduna lay, Tawan. Ima, mafam asida kari dobu lakpiribano, hana zatpirabno. Imana haibawa laujiba karigino nang lukrabi masa sidatrabadi nupi amata laysatrebra nang imagi bungo yumda sasilaw. Kari wangang no imagi wangang to, mahak na kari khalamgani. Hai, aina haribuwa asibu aran buwaro, ibema, nang suonthok na nupa sopihen mali, koy gi harabasu nangi isa na ba nupa koyo, karigino nang na aini isa asibu moy kem tawduna phabiriba. Lehaw na kumsay. Ima, ay di mahakpo phakiba laysani. Kari, masila si kaya da thiribo na yenguni. Nang gubi sudat nabi amana isaga mari laynaba yabra. Ibema, nang naga imaw iba kaidi ngamzaroy hariba sini. Tawan, ima, nang sidi ba? Yumdoy na phazana wari sanarasi. Ima na zatpirab. Ay gisi nang kaubo laklibani. Law, ima ga puna sakrasi. Haimi sanana lehaw bu yengdo na hai. Bema, nang nasasi kanano haiba masak khangzadraba mali. Tik nemba noydi awang mathazabu lamge haina khakhan gana. Taraklabadi na khwang adu tekat. Sese, ngasi hariba sina aroibani. Ngasi haiba numit asidagi isa thawagi wakal amata nang khanba yaroy. Unabasu yaroy. Aina haribu wafam asibu usitraduna. Unaramba thoklaba. Haibi sana aina kaidoroke haibudu yengo. Lehaw, ikay nung siyanari. Mamaydo tasing na ngangsan ngangli, wadi amada kumzaba ngamzada mahak, mamaydo luktado na layri, tagoy na mong makatay. Isagi da magtadi, mamaay na ikut sabi imaw tigani, hawrak pamsat pamun na tido na, apaba imaw kangan. Ano gani bema, ay gi isagi punsida yet kaya na kalaklaba, namana sa aniki punsido, kaya nungay ba di oiroy ko? Layhaw, kapning manaloyri, adubu kapangamda, matamoy nung adudadi may gising na pokay bugum tokli. Lehaw gi mataw ado tawana uy mahak na loy na khangi. Adubu matang tanja aduda mahak panggal thok pangamde. Thagoy na. Ibungo, nang mo hawgalo haibani. Karigino nang nanupi si himanakta asok yam na pamning liba sibo. Sasat hawgalo. Thagoy na masano pa gi makudang ado tapay to na singkatli tawana. Ima, si, ang tatado, ay ko nalaglagi. Hay, ko nalagpa yaroy niya, chat si tu na yumda. Hay bisa na lehaw da mong hay. Athung matamda isa siluhong lagan. Isagi wakal nang tuna kauto kadabani. Tawana lehaw ba yengdo na. Lehaw, ayamong salagi. Ayamong soyda na nang ginanak laki gani. Tagoy na. Hay, salo yare. Magi managta amok ka na set basu yaroy. Una basu yar. Namaay na hay bawa kuding mag nang loy na ingadabani. Tagoy na masano pabo pudo na satkri. Lehaw, makoy loy na satkrabada. Matamoy da pokhay kiba may gising ado pirang na mayrik oiduna mitluda atat akam layta na sintarakli lehaw pina kapsay. Hima po, ay hima po. Asuk tuhon na pokluba na ngasiri. Asuk ikay mananglaba. Ay balok rabi kimatsa. Ay po, lahat sudat nabi. Ima, najagit tamoy singasiri pasin bangamdare. Mani, ay diyahin mapamine. May ginungayay pa ba nagkalagpane? Tatwan, karigino nang na ay gimilong pirang mo umikijiba. Ayo, karigino nang nagtatkriba. Layhaw, makata na pinagkapsay. Numidang ni, layhaw pamunga do di hipli, sakina, masanupigi managta sanglagto na. Bema, Ima na sak loyri, sakra sa tuklusi. Ima, ay di sak saningji, ima sabiro. Karigino, sak saningji ba ko, ima ga karapun na sarusi. Ima, ay ko na saragi. Sakina, masano pigi mataw ado ba yendo na. Isa kay daw rabagi, nasaga nungay trabro. Ay kay sut di ima. Nang ima da minam gano, si, isa ginungay tabado, ima da siyang na hayo. Ima. Asihay do na lehaw milu anidagi pirang sintarai. Madubu makuna patay to'i sakina. Kay daw ragi hayba si ima da hayo. Isagi da magta ima layri basidi. Ima, ay hagsakra nungay di. Ay ngayag tutumina potake. Hoy pari, potazaro.
Imane nangi sak sarukse uplaga thambiramlage. Nang horen saninglabsu haugalaga dum sauko. Sakhi sakhumna sanglai phanadada phamthaduna mapukningda khali. Aigi isanupi asibu kari tawruba sano. Ngasai mahakna kaithilda lakpadudadi karisu tawkhidida. Lamhangda hanbaduda lai tinga uknariba sala. Nahan makhaidi nokphetta tawraga leibani. Aduga ngasina kaidawraba. Sakhi tasengna wakhal adu khanpham khangde. Leihau mapukning aduda khali. Aigi ta thawana aibu puduna chatlagani haina hairapa. Ainasu hoi haina yazaraba. Mikup adudadiko thamoyanigi marakta singkiba lai ado. Mahaki mamana aibu pamde. Aibu mamau oina lausinhaningni haiba aisu khange. Adubu aigi lamhinbi thamoy asinani mahatabu thamoy sina nungsiruri. Ai magi wakal kautokpa ngamloi. Magi wakal khandana mikup amata ai leiba ngamloi. Asumna nongma nini haujinkre. Matam asida leihau magi phamungdagi hendoraktri. Wakhal aduda mawal kaya ama khalli somdana Sakhi amadi masanupi Memthoigana Thawanda nupi amaga luhongnabagi wa kanna hawdokli. Memthoina hai ibungo nachiaina haibase nangi phannabani madugi lehau haibi nupi tubu koiraga karino kanadoisibo si hauziki matamse hingnabu hotnabadi yamna lurabani laireba makhoiga sanga tawba karisu kanaroi imagayana silibase masida nang harauna yaro kari isina hairibudubo nungsibabu phagiro nungsibabu hongdo hongjin yabo ai ngamloi lehauga lapnaba ai sungam ngamloi kayadana yengone ipa nupa amatang yaujabase madugi lukhrabi masaduna lai hek sumkida isegi bungo nangba mukta wakhal taru kaidoke wakhal taduise ai nate ima khoi ise khoi lairaba mibu miyoina khandab mi amaga magagi marakta thak khenana yenglibana khoi thagoina hai ai khoina haribu asibu nangi phatana baro nachai thamoibu thukairaga milu pirang kangdana lenma punsi aduburo ima khoi ise khoi ni yengba pamiri base nangna matam pumna makta nama aina haibu wahabu phattabani haina khalli basibu karigino aidi haibising aidi lehaubu ima woina lausinba ngamloi karigumba nangna mabu laudaba yade hairabadi nama aibu hana hatlam ima waphammadum najai gonta memthoina amuk makha tai sagai sigi maibu khuhanbadi khak yaroi ipuani haiduna luna sana tarokpagi mahiro ima amadi pabungna kaptuna len punsi adubu nang yengba ngamgadro hadaki luhumagi matang asida nangna karigumba yaba ngamloi hairaba nachi heidi yumpham asida amukhano khongol tarak loidabani ije thawan maikei khudimak mamsinkraba amagum thokli mama mapa maji sagaina tegi miyoi singna mahakpu atopa nupi amaga luhongnaba kanna thorang tawri jairak asida thawan kari tawgadabano khangzaji mahakna lehauga amuktang oirabasu unage haina khanduna unanabu hotnarami nungthil amakhakni thawanga lehauga makoi anigi unapham ureiro makhong aduda unari maithong animak imak maksili thawana hana hai karigino aina unasi haina haibada nangna yajiba aidi lukhrabi machani aidi lairabini lehau nang adumaina haigano ai isagi saktam isana khangzarudri nongdol thakta thokliba thasamabu ai tagi oisagi haina khalu aigi aranbu wakal oiramni lehau nangna karigi langani nangi damak ai leibasini nangi punsibu aina leina amata soihanoi tawbirano jirol wahaisu apangbi thamoini khan laknabirano tathawan nang aigi nungsibani panthong yongba yaroidaba nungsibu oiramni karamna panthong yongba yaroidaba lehauna nangna lei aina mai nangna atiya aduga aina mane khenaba kayana thallaba nang aigi punsina narakta satbi nungare janadabi singele aduga nangna matam sigi khwang sengba khoi leite nang aigi marakta khenaba karisu leite yaroi senthariba isela sigi wangma oikiba nungsiba yeknaba kaya laksana nanggidamak ai singjaugumna lepkani kallaba nonglei laksana ningkhaidaruba torbanduda nangbu ngaina horamki adubu hokre matamsu tathawan singe leirang oirabasu upulakta taraba lehauni
ꯈꯨꯟꯒꯠꯄꯤꯅꯕ ꯀꯅꯥ ꯂꯩꯇ꯭ꯔꯕ ꯑꯗꯨꯕꯨ ꯑꯩ ꯀꯅꯥꯗꯁꯨ ꯋꯥꯔꯧꯗꯦ ꯑꯗꯨꯃꯛ ꯂꯩꯃꯥꯏ ꯊꯛꯇ ꯀꯦꯟꯗꯨꯅ ꯃꯥꯡꯖꯈ꯭ꯔꯁꯅꯨ ꯂꯩꯍꯥꯎ ꯑꯩꯗꯤ ꯅꯪꯕꯨ ꯊꯥꯗꯣꯛꯂꯣꯏꯅꯦ ꯇꯥꯊꯋꯥꯟ ꯑꯩꯗꯤ ꯁꯖꯤꯕꯨꯒꯤ ꯅꯣꯡꯂꯩ ꯃꯥꯕꯨ ꯀꯤꯖꯩꯅꯦ ꯁꯖꯤꯕꯨ ꯊꯥꯗ ꯁꯥꯠꯄꯤ ꯂꯩꯍꯥꯎ ꯑꯣꯏꯒꯦ ꯈꯜꯂꯨꯕꯅꯤ ꯑꯗꯨꯕꯨ ꯑꯩ ꯉꯝꯒꯅꯤ ꯅꯤꯡꯗ꯭ꯔꯦ ꯏꯃꯥꯈꯣꯏꯅ ꯁꯤꯜꯂꯤ ꯍꯥꯏꯔꯤꯕ ꯂꯨꯍꯣꯡꯕꯗꯨꯗ ꯍꯔꯥꯎ ꯍꯔꯥꯎꯅ ꯌꯥꯕꯤꯈ꯭ꯔꯣ ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ ꯊꯥꯒꯣꯏ ꯈꯔ ꯐꯤꯡꯂꯞꯅ ꯀꯩꯊꯦꯜꯗ ꯆꯠꯂꯤ ꯃꯕꯨꯛꯅꯤꯡꯗ ꯍꯥꯏꯖꯩ ꯍꯟꯖꯤꯟ ꯍꯟꯖꯤꯟꯅ ꯑꯩꯒꯤ ꯏꯆꯥꯅꯨꯄꯥꯒ ꯎꯅꯕ ꯌꯥꯔꯣꯏ ꯍꯥꯏꯅ ꯍꯥꯏꯔꯕꯃꯛꯇꯗ ꯑꯩꯈꯣꯏꯕꯨ ꯎꯁꯤꯠꯇ꯭ꯔꯗꯨꯅ ꯎꯅꯔꯕ ꯈꯪꯒꯅꯤ ꯉꯁꯤꯗꯤ ꯃꯆꯥꯕꯨ ꯋꯥꯔꯛꯄ ꯉꯝꯗꯕ ꯃꯃꯥꯗꯣ ꯐꯤꯛ ꯇꯧꯒꯦ ꯊꯥꯒꯣꯏ ꯀꯅꯥꯅꯣ ꯍꯥꯏꯕꯗꯨ ꯈꯪꯍꯟꯒꯦ ꯊꯥꯒꯣꯏ ꯀꯩꯊꯦꯜ ꯌꯧꯔꯦ ꯁꯥꯈꯤꯒꯤ ꯄꯣꯠꯐꯝ ꯃꯄꯥ ꯇꯝꯅ ꯊꯨꯅ ꯆꯠꯂꯤ ꯑꯗꯨꯒ ꯍꯥꯏ ꯁꯥꯈꯤꯌꯥ ꯑꯁ꯭ꯋꯥꯏ ꯐꯥꯎꯗ ꯊꯣꯛꯁꯤ ꯑꯩ ꯅꯉꯣꯟꯗ ꯋꯥ ꯈꯔ ꯍꯥꯏꯒꯦ ꯏꯆꯦ ꯀꯔꯤ ꯑꯣꯏꯕꯤꯔꯕꯅꯣ ꯑꯁ꯭ꯋꯥꯏ ꯐꯥꯎꯗ ꯊꯣꯛꯂꯛꯎ ꯑꯁꯤ ꯍꯥꯏꯗꯨꯅ ꯊꯥꯒꯣꯏ ꯀꯩꯊꯦꯜꯒꯤ ꯃꯤ ꯆꯤꯛꯄ ꯃꯐꯝ ꯑꯃꯗ ꯊꯣꯛꯈꯤ ꯁꯥꯈꯤꯅ ꯃꯆꯤꯜꯗ ꯍꯥꯏꯖꯩ ꯀꯔꯤꯒꯤ ꯑꯣꯏꯕꯖꯥꯠꯅꯣ ꯏꯆꯦ ꯊꯥꯒꯣꯏꯒꯤ ꯃꯇꯧ ꯑꯁꯦ ꯅꯍꯥꯟꯈꯩꯒ ꯏꯃꯥꯟ ꯃꯥꯟꯅꯗꯦꯗ ꯁꯥꯈꯤ ꯃꯍꯥꯛꯁꯨ ꯊꯥꯒꯣꯏꯒꯤ ꯃꯇꯨꯡꯗ ꯏꯟꯅꯗꯨꯅ ꯊꯣꯛꯏ ꯁꯥꯈꯤꯅ ꯇꯞꯅ ꯏꯆꯦ ꯀꯔꯤ ꯍꯥꯏꯕꯤꯒꯗꯕ ꯊꯥꯒꯣꯏꯅ ꯃꯈꯣꯜ ꯑꯗꯨ ꯋꯥꯎꯔꯞꯅ ꯁꯥꯈꯤ ꯋꯥꯁꯤ ꯑꯩ ꯍꯦꯛꯇ ꯃꯌꯦꯛꯇ ꯍꯥꯏꯔꯒꯦ ꯑꯩꯅ ꯑꯁꯨꯝꯅ ꯍꯥꯏꯗꯅ ꯅꯪ ꯑꯩꯉꯣꯟꯗ ꯁꯥꯎꯕꯗꯤ ꯇꯧꯒꯅꯨ ꯏꯆꯦ ꯍꯦꯛꯇ ꯍꯥꯏꯕꯤꯌꯨ ꯁꯨꯝꯗꯧꯕ ꯑꯩꯒꯤ ꯏꯆꯥꯅꯨꯄꯥ ꯑꯃ ꯌꯥꯎꯕꯗꯣ ꯅꯪꯒꯤ ꯅꯆꯥꯅꯨꯄꯤ ꯑꯗꯨꯅ ꯃꯣꯏꯊꯦꯝ ꯇꯧꯗꯨꯅ ꯀꯣꯏꯕꯤꯔꯕ ꯃꯥꯜꯂꯦ ꯅꯆꯥꯅꯨꯄꯤꯗꯣ ꯈꯔ ꯋꯥꯔꯧ ꯑꯩꯅꯁꯨ ꯑꯩꯒꯤ ꯏꯆꯥꯅꯨꯄꯥꯒ ꯑꯃꯨꯛ ꯍꯟꯅ ꯎꯅꯕ ꯌꯥꯔꯣꯏ ꯍꯥꯏꯅ ꯍꯥꯏꯔꯝꯕꯅꯤ ꯑꯗꯨꯕꯨ ꯃꯍꯥꯛꯅ ꯏꯆꯥꯅꯨꯄꯥꯗꯨꯕꯨ ꯀꯧꯗꯨꯅ ꯎꯅꯔꯕ ꯃꯥꯜꯂꯤ ꯁꯥꯈꯤꯌꯥ ꯍꯥꯏꯕꯤꯔꯤꯕꯁꯤꯅꯤ ꯑꯩꯗꯤ ꯅꯆꯥꯅꯨꯄꯤꯗꯨ ꯋꯥꯔꯧꯀꯣ ꯁꯥꯈꯤ ꯍꯥꯏꯔꯛꯂꯤꯕ ꯋꯥꯍꯩ ꯑꯁꯤꯗ ꯃꯊꯃꯣꯏ ꯁꯣꯛꯈꯤꯕ ꯈꯪꯍꯧꯗꯦ ꯀꯔꯤ ꯈꯨꯝꯒꯗꯕꯅꯣ ꯍꯥꯏꯕ ꯈꯪꯖꯗꯦ ꯏꯆꯦ ꯑꯩꯕꯨ ꯋꯥꯈꯜ ꯑꯃ ꯈꯪꯉꯤꯅꯤ ꯅꯃꯥꯅ ꯆꯥꯅꯤ ꯆꯪꯗꯨꯅ ꯑꯩꯒꯤ ꯏꯆꯥꯅꯨꯄꯥꯗꯨꯕꯨ ꯐꯥꯅꯕ ꯍꯣꯠꯅꯕꯅꯤ ꯍꯥꯏꯕ ꯑꯩꯁꯨ ꯈꯪꯉꯤꯅꯤ ꯑꯗꯨꯕꯨ ꯁꯥꯈꯤ ꯃꯗꯨꯃꯗꯤ ꯍꯟꯗꯛꯀꯤ ꯃꯄꯣꯛ ꯑꯁꯤꯃꯒꯤꯗꯤ ꯑꯣꯏꯊꯣꯛꯂꯔꯣꯏ ꯅꯠꯇꯦ ꯅꯃꯥꯅ ꯆꯥ ꯅꯈꯣꯏ ꯑꯅꯤ ꯁꯦꯜ ꯀꯌꯥꯝ ꯄꯥꯝꯃꯤ ꯅꯣꯡꯃ ꯑꯩꯈꯣꯏꯗ ꯂꯥꯛꯎ ꯅꯈꯣꯏꯅ ꯄꯥꯝꯕ ꯂꯣꯏꯅ ꯄꯤꯒꯦ ꯑꯗꯨꯕꯨ ꯑꯩꯒꯤ ꯏꯆꯥꯅꯨꯄꯥꯕꯨ ꯐꯥꯒꯦ ꯈꯜꯂꯤꯕꯗꯨꯗꯤ ꯊꯥꯗꯣꯛ ꯏꯆꯦꯅ ꯍꯥꯏꯕꯤꯔꯤꯕ ꯋꯥꯐꯝ ꯑꯗꯨ ꯑꯣꯟꯅꯔꯦ ꯑꯩꯈꯣꯏꯗꯤ ꯑꯗꯨꯝꯅ ꯈꯟꯈꯤꯕ ꯂꯩꯇꯦ ꯍꯩ ꯅꯈꯣꯏ ꯃꯤ ꯃꯆꯥꯒꯤ ꯍꯧꯅꯕꯤꯗꯣ ꯇꯧꯔꯛꯀꯅꯨꯅꯤ ꯂꯥꯏꯔꯕ ꯅꯈꯣꯏꯗꯤ ꯅꯈꯣꯏꯒ ꯅꯇꯤꯛ ꯅꯄꯥ ꯆꯥꯟꯅꯕ ꯑꯃ ꯌꯦꯡꯉꯨ ꯀꯔꯤꯒꯤꯅꯣ ꯑꯋꯥꯡꯕ ꯊꯥꯁꯤꯕꯨ ꯂꯥꯡꯒꯦ ꯍꯥꯏꯅ ꯈꯜꯂꯤꯕ ꯑꯩꯒꯤ ꯏꯆꯥꯅꯨꯄꯥꯗꯣ ꯑꯊꯨꯕ ꯃꯇꯝ ꯑꯁꯤꯗ ꯂꯨꯍꯣꯡꯂꯒꯅꯤ ꯑꯃꯨꯛ ꯍꯟꯅ ꯑꯌꯦꯠꯄ ꯄꯤꯔꯛꯄ ꯌꯥꯔꯣꯏꯀꯣ ꯏꯆꯦ ꯑꯩꯒꯤ ꯏꯆꯥꯅ ꯐꯠꯇꯕ ꯇꯧꯔꯝꯂꯕꯁꯨ ꯃꯃꯥ ꯑꯩꯅ ꯍꯥꯏꯒꯦ ꯑꯗꯨꯕꯨ ꯏꯆꯦ ꯑꯩꯁꯨ ꯃꯤꯑꯣꯏꯕꯅꯤ ꯂꯥꯏꯔ ꯏꯅꯥꯛ ꯈꯨꯟꯕ ꯑꯅꯤꯁꯤꯒꯤ ꯂꯪꯗꯥꯏꯗ ꯋꯥꯅ ꯍꯤꯡꯖꯔꯤꯕ ꯃꯤꯁꯛꯅꯤ ꯐꯅ ꯑꯣꯏꯗꯨꯅꯁꯨ ꯉꯁꯤ ꯐꯥꯎꯕ ꯏꯃꯥ ꯏꯆꯥ ꯑꯩꯈꯣꯏ ꯑꯅꯤꯅ ꯀꯅꯥꯒꯤ ꯃꯐꯝꯗꯒꯤ ꯆꯦꯡ ꯈꯨꯌꯥ ꯑꯃꯇ ꯅꯤꯔꯨꯗ꯭ꯔꯤ ꯅꯪꯒꯤꯁꯦ ꯋꯥꯍꯩ ꯐꯖꯕ ꯀꯥꯏꯁꯨ ꯄꯥꯝꯂꯤꯕ ꯑꯣꯏꯔꯦ ꯍꯣꯏ ꯕꯦꯝꯃ ꯐꯖꯕ ꯋꯥꯍꯩ ꯇꯥꯅꯤꯡꯂꯕꯗꯤ ꯅꯁꯥꯒ ꯆꯥꯟꯅꯕ ꯊꯕꯛ ꯇꯧꯅꯦ ꯎꯆꯦꯛ ꯑꯄꯤꯛꯄ ꯅꯈꯣꯏꯒꯤꯗꯤ ꯄꯤꯛꯅ ꯃꯍꯨꯝ ꯁꯥꯖꯧ ꯑꯆꯧꯕ ꯑꯩꯈꯣꯏꯒꯤꯅ ꯆꯥꯎꯅ ꯃꯍꯨꯝ ꯁꯥꯖꯒꯦ ꯑꯩꯈꯣꯏꯁꯨ ꯃꯤꯅꯤ ꯏꯆꯦ ꯈꯣꯏꯗꯧꯅ ꯆꯥꯛ ꯂꯣꯏꯅ ꯆꯥꯏ ꯑꯗꯨꯕꯨ ꯏꯆꯦ ꯃꯤ ꯑꯃꯗ ꯀꯔꯤ ꯋꯥꯉꯥꯡ ꯉꯥꯡꯒꯅꯤ ꯍꯥꯏꯕꯗꯨꯃꯗꯤ ꯆꯞ ꯆꯥꯅ ꯈꯪꯖꯩ ꯍꯩ ꯅꯔꯝꯆꯠ ꯑꯗꯨꯅꯅꯤ ꯑꯩꯅ ꯍꯥꯏꯔꯛꯂꯤꯕꯁꯦ ꯃꯤꯔꯦꯝ ꯅꯈꯣꯏꯒ ꯋꯥꯔꯤ ꯁꯥꯟꯅꯗꯨꯅ ꯂꯩꯕꯒꯤ ꯃꯇꯝ ꯅꯠꯇꯦ ꯑꯩꯅ ꯑꯃꯨꯛꯀꯁꯨ ꯍꯥꯏꯔꯤꯕꯁꯤ ꯅꯃꯥꯅꯆꯥ ꯑꯅꯤꯅ ꯑꯩꯒꯤ ꯏꯆꯥꯅꯨꯄꯥꯕు ꯐꯥꯒꯦ ꯍꯥꯏꯅ ꯈꯜꯂꯤꯕ ꯋꯥꯈꯜꯗꯣ ꯍꯧꯖꯤꯛꯃꯛꯇꯒꯤ ꯊꯥꯗꯣꯛꯀꯗꯕꯅꯤ ꯃꯗꯨꯅ ꯅꯃꯥꯅꯆꯥ ꯑꯅꯤꯒꯤ ꯄꯨꯟꯁꯤꯗꯣ ꯑꯐꯕ ꯑꯣꯏꯒꯅꯤ ꯑꯁꯨꯝꯅ ꯍꯥꯏꯔꯝꯗꯨꯅ ꯊꯥꯒꯣꯏ ꯊꯨꯅ ꯌꯥꯡꯅ ꯆꯠꯈꯤꯔꯝꯃꯤ ꯁꯥꯈꯤꯗꯤ ꯃꯊꯃꯣꯏꯗꯨ ꯁꯥꯎꯅꯤꯡꯕꯅ ꯂꯣꯏꯈ꯭ꯔꯦ ꯑꯁꯨꯛ ꯊꯤꯅ ꯃꯤꯅ ꯉꯥꯡꯂꯝꯂꯕ ꯃꯁꯤ ꯄꯨꯝꯅꯃꯛ ꯑꯁꯦ ꯏꯆꯥꯅꯨꯄꯤ ꯑꯗꯨꯅꯅꯤ ꯀꯔꯤꯒꯤꯅꯣ ꯃꯍꯥꯛꯅ ꯃꯄꯨꯛꯅꯤꯡ ꯐꯥꯖꯤꯟꯕ ꯉꯝꯗ꯭ꯔꯤꯕ ꯃꯍꯥꯛ ꯑꯁꯤ ꯀꯅꯥꯅꯣ ꯍꯥꯏꯕ ꯃꯁꯛ ꯈꯪꯖꯗ꯭ꯔꯤꯕ ꯁꯥꯈꯤ ꯃꯥꯒꯤ ꯄꯣꯠꯐꯝ ꯇꯝꯅ ꯆꯠꯂꯤ ꯄꯣꯠꯐꯝ ꯑꯗꯨ ꯇꯥꯐꯤꯡ ꯊꯨꯅ ꯂꯣꯏꯁꯤꯜꯂꯤ ꯃꯈꯨꯠꯇ ꯈꯥꯎ ꯑꯃ ꯌꯥꯜꯂꯗꯨꯅ ꯃꯌꯨꯝ ꯇꯝꯅ ꯃꯍꯥꯛ ꯊꯨꯅ ꯌꯥꯡꯅ ꯆꯠꯂꯤ ꯁꯨꯃꯥꯡ ꯌꯧꯕꯗꯒꯤ ꯃꯆꯥꯅꯨꯄꯤꯕꯨ ꯃꯈꯣꯜ ꯈꯔ ꯀꯟꯅ ꯀꯧꯏ ꯂꯩꯍꯥꯎ ꯊꯨꯅ ꯃꯄꯥꯜꯗ ꯊꯣꯛꯂꯛꯎ ꯍꯩ ꯂꯩꯍꯥꯎ ꯊꯨꯅ ꯊꯣꯛꯂꯛꯎ ꯁꯥꯈꯤ ꯏꯃꯨꯡꯗ ꯄ꯭ꯔꯞ ꯑꯃꯨꯛ ꯆꯪꯉꯤ ꯂꯩꯍꯥꯎꯗꯤ ꯅꯨꯡꯁꯤ ꯃꯩꯁꯥꯛꯅ ꯆꯥꯛꯇꯨꯅ ꯐꯃꯨꯡ ꯑꯗꯨꯗ ꯍꯤꯞꯅ ꯀꯞꯂꯝꯃꯤ ꯃꯃꯥꯅ ꯑꯗꯨꯝꯅ ꯈꯪꯂꯥꯎ ꯂꯥꯎꯔꯛꯄꯗꯨꯗ ꯃꯤꯠꯂꯨ ꯑꯅꯤꯅ ꯁꯤꯟꯊꯔꯝꯕ ꯄꯤꯔꯥꯡ ꯑꯗꯨ ꯁꯠ ꯇꯩꯊꯣꯛꯏ ꯁꯥꯈꯤꯅ ꯍꯩ ꯀꯔꯤꯒꯤꯅꯣ ꯅꯪꯅ ꯅꯃꯥ ꯑꯩꯕꯨ ꯌꯣꯜꯂꯤꯕꯁꯦ ꯍꯥꯏꯌꯨ ꯅꯪꯅ ꯇꯧꯔꯤꯕꯁꯤ ꯀꯔꯤꯅꯣ ꯀꯔꯤꯒꯤ ꯀꯞꯄ ꯍꯥꯏꯌꯨ ꯅꯪꯅ ꯀꯞꯄ ꯀꯔꯤꯒꯤꯅꯣ ꯏꯃꯥ ꯀꯔꯤ ꯇꯧꯕ ꯌꯥꯎꯔꯕꯒꯦ ꯀꯀꯥꯏꯗꯅ ꯉꯁꯤꯃꯛ ꯏꯀꯥꯏꯕ ꯅꯪꯕꯗꯤ ꯑꯩꯒꯤ ꯄꯨꯟꯁꯤꯗ ꯑꯃꯨꯛ ꯍꯟꯅ ꯂꯥꯛꯈ꯭ꯔꯔꯣꯏ ꯀꯔꯤꯒꯤꯅꯣ ꯅꯪꯅ ꯅꯃꯥ ꯑꯩꯕꯨ ꯌꯣꯜꯂꯤꯕ ꯅꯪꯕꯨ
ꯅꯪꯕꯨ ꯅꯅꯤꯡ ꯊꯨꯡꯍꯟꯒꯦ ꯍꯥꯏꯗꯨꯅ ꯇꯧꯔꯤꯕ꯭ꯔꯥ ꯅꯪꯒꯤꯁꯦ? ꯏꯃꯥ, ꯀꯔꯤ ꯇꯧꯕ ꯌꯥꯎꯔꯕꯒꯦ ꯍꯥꯏꯕꯗꯨꯗ ꯃꯌꯦꯛ ꯁꯦꯡꯅ ꯍꯥꯏꯕꯤꯌꯨꯕ. ꯑꯩ ꯌꯥꯝꯅ ꯄꯦꯟꯗꯦ. ꯃꯤꯅ ꯑꯁꯨꯛ ꯊꯤꯅ ꯑꯩꯒꯤ ꯏꯊꯛꯇ ꯋꯥ ꯉꯥꯡꯍꯟꯕ. ꯃꯁꯤꯕꯨ ꯏꯆꯥ ꯄꯣꯛꯂꯨꯕꯒꯤ ꯃꯍꯩꯔꯣ? ꯃꯁꯤ ꯄꯨꯝꯕ ꯅꯪꯅ ꯉꯥꯛꯇꯅꯤ. ꯅꯪꯅ ꯍꯥꯠꯂꯒ ꯐꯒꯗꯕꯅꯤ. ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯈꯨꯕꯥꯛ ꯑꯗꯨꯅ ꯃꯆꯥꯒꯤ ꯍꯛꯆꯥꯡꯗ ꯄꯪꯊꯥꯗ ꯊꯥꯖꯤꯜꯂꯝꯃꯤ. ꯅꯃꯥꯏꯕꯨ ꯍꯥꯠꯂꯣ. ꯅꯪꯅ ꯊꯟꯅ ꯍꯤꯡꯖꯧ. ꯏꯃꯥ, ꯃꯈꯥ ꯇꯥꯅ ꯍꯤꯡꯅꯤꯡꯗ꯭ꯔꯤ. ꯂꯩꯍꯥꯎ ꯃꯃꯥꯅ ꯍꯥꯏꯅꯤꯡꯂꯤꯕ ꯋꯥꯐꯝ ꯑꯗꯨ ꯀꯔꯤꯅꯣ ꯍꯥꯏꯕꯗꯤ ꯈꯪꯂꯤ. ꯂꯩꯍꯥꯎꯅ, ꯏꯃꯥ, ꯅꯆꯥ ꯑꯩ ꯂꯥꯟꯈ꯭ꯔꯦ. ꯅꯆꯥ ꯑꯩꯕꯨ ꯑꯃꯨꯛꯇ ꯉꯥꯛꯄꯤ. ꯀꯔꯤꯒꯤꯅꯣ ꯅꯪꯅ ꯃꯤꯒꯤ ꯃꯆꯥ ꯏꯅꯥꯛ ꯈꯨꯟꯕ ꯑꯗꯨꯕꯨ ꯄꯥꯝꯂꯨꯔꯤꯕ? ꯅꯪꯗꯤ ꯂꯩꯈꯣꯝ ꯂꯩꯅꯥꯡ ꯃꯔꯛꯇ ꯁꯥꯠꯄꯤ ꯂꯩꯅꯦ. ꯅꯃꯥ ꯂꯨꯈ꯭ꯔꯥꯕꯤ ꯑꯩꯅ ꯌꯣꯛꯄꯅꯤ ꯍꯥꯏꯕꯁꯤ ꯅꯪ ꯀꯔꯤꯒꯤ ꯀꯥꯎꯕꯅꯣ? ꯏꯃꯥ, ꯅꯆꯥ ꯂꯥꯟꯖꯈ꯭ꯔꯦ. ꯃꯃꯥ ꯑꯗꯨꯅ ꯃꯤꯌꯥꯝ ꯃꯃꯥꯡ ꯑꯗꯨꯗ ꯑꯩꯉꯣꯟꯗ ꯀꯔꯝꯍꯥꯏꯅ ꯉꯥꯡꯂꯝꯈꯤ? ꯃꯗꯨꯗ ꯑꯩ ꯀꯌꯥꯗ ꯏꯀꯥꯏꯈꯤ. ꯃꯁꯤ ꯄꯨꯝꯅꯃꯛ ꯅꯪꯅ. ꯉꯁꯤꯗꯤ ꯏꯆꯥ ꯄꯣꯛꯆꯔꯨꯕꯒꯤ ꯃꯍꯩ ꯐꯪꯂꯦ. ꯅꯪ ꯄꯦꯜꯂꯕ ꯅꯠꯇ꯭ꯔꯣ? ꯑꯁꯤ ꯍꯥꯏꯗꯨꯅ ꯀꯞꯆꯩ. ꯂꯩꯍꯥꯎꯁꯨ ꯄꯦꯟꯅ ꯀꯞꯆꯩ. ꯏꯃꯥ, ꯅꯆꯥ ꯑꯩꯒꯤ ꯋꯥꯈꯜ ꯑꯁꯤꯗ ꯇꯦꯜꯂꯨꯕꯗ ꯑꯐꯕꯇ ꯀꯔꯤꯁꯨ ꯈꯪꯍꯧꯗ꯭ꯔꯦ. ꯏꯃꯥ, ꯅꯆꯥꯕꯨ ꯑꯃꯨꯛꯇ ꯉꯥꯛꯄꯤꯌꯨꯅꯦ ꯏꯃꯥ. ꯑꯩ ꯃꯥꯒꯤ ꯋꯥꯈꯜ ꯊꯥꯗꯣꯛꯂꯒꯦ. ꯑꯃꯨꯛ ꯍꯟꯅ ꯃꯥꯒ ꯎꯅꯈ꯭ꯔꯔꯣꯏꯒꯦ ꯑꯩ. ꯏꯃꯥ, ꯅꯆꯥ ꯂꯥꯟꯖꯔꯦ. ꯀꯞꯅ ꯀꯞꯅ ꯃꯤꯀꯨꯞ ꯑꯁꯤꯃꯁꯨ ꯍꯧꯖꯤꯟꯈ꯭ꯔꯦ. ꯃꯤꯀꯨꯞ ꯑꯃꯗꯒꯤ ꯄꯨꯡꯖꯥ ꯑꯃ, ꯄꯨꯡꯖꯥ ꯑꯃꯗꯒꯤ ꯅꯨꯃꯤꯠ ꯑꯃ, ꯅꯨꯃꯤꯠ ꯑꯃꯗꯒꯤ ꯑꯅꯤ, ꯑꯅꯤꯗꯒꯤ ꯑꯍꯨꯝ, ꯑꯁꯨꯝꯅ ꯃꯊꯪ ꯃꯊꯪ ꯍꯧꯖꯤꯟꯈꯤꯕ ꯑꯁꯤꯅ ꯆꯌꯣꯜ ꯑꯅꯤ ꯍꯧꯖꯤꯟꯈ꯭ꯔꯦ. ꯊꯃꯣꯏꯒꯤ ꯑꯇꯤꯌꯥꯗ ꯃꯪꯂꯝꯕ ꯅꯣꯡꯅ ꯃꯈꯣꯜ ꯊꯣꯛꯅ ꯇꯥꯒꯗꯕ ꯅꯨꯃꯤꯠ ꯑꯃꯈꯛꯅꯤ. ꯊꯋꯥꯟ ꯀꯣꯒꯦꯠ ꯑꯗꯨ ꯃꯀꯣꯛꯇ ꯎꯈ꯭ꯔꯦ. ꯅꯤꯡꯁꯥ ꯀꯥꯡꯂꯣꯟ ꯌꯦꯡꯗꯨꯅ ꯃꯈꯣꯡ ꯑꯗꯨ ꯁꯨꯃꯥꯡꯗ ꯊꯥꯡꯊꯔꯛꯂꯤ. ꯊꯥꯒꯣꯏ ꯍꯔꯥꯎꯕ ꯑꯃꯒ ꯂꯣꯏꯅꯅ ꯀꯣꯏꯔꯥꯡ ꯂꯥꯡꯏ. ꯂꯩꯁꯥꯕꯤꯁꯤꯡ, ꯅꯈꯣꯏꯅꯅꯦ ꯆꯥꯅ ꯊꯛꯅꯕꯁꯤꯡꯗꯣ ꯐꯖꯅ ꯇꯧꯔꯝꯃꯨ. ꯆꯣꯞꯄ ꯂꯥꯛꯄꯒ ꯌꯥꯕ ꯅꯠꯇꯦꯀꯣ. ꯈꯖꯤꯛ ꯍꯦꯛ ꯋꯥꯠꯄꯗ ꯅꯨꯄꯤ ꯃꯌꯨꯝꯅ ꯊꯤꯅ ꯍꯦꯛꯇ ꯉꯥꯡꯅꯒꯗꯧꯔꯤꯕꯅꯤ. ꯍꯣꯔꯦꯟꯅꯦ ꯑꯋꯥꯠ ꯑꯄꯥ ꯃꯨꯟꯅ ꯌꯦꯡꯂꯒ ꯇꯧꯒꯗꯕꯅꯤꯀꯣ. ꯃꯦꯝꯊꯣꯏ ꯆꯪꯂꯛꯇꯨꯅ, ꯏꯃꯥ, ꯃꯄꯥꯜꯗ ꯉꯥꯏꯅꯔꯦꯃꯤ ꯅꯪꯕꯣ. ꯍꯥ, ꯂꯥꯛꯑꯦ ꯂꯥꯛꯑꯦ. ꯏꯃꯥ ꯂꯥꯛꯑꯦ. ꯃꯈꯣꯏ ꯑꯅꯤꯃꯛ ꯃꯄꯥꯜꯗ ꯊꯣꯛꯏ. ꯑꯁꯨꯝ ꯇꯧꯅ ꯂꯨꯍꯣꯡꯕꯒꯤ ꯅꯨꯄꯤ ꯃꯌꯨꯝꯗ ꯈꯣꯡꯁꯥꯟꯈ꯭ꯔꯦ. ꯊꯋꯥꯟ, ꯂꯩꯍꯥꯎꯒꯤ ꯃꯈꯨꯠꯅ ꯂꯦꯡꯕ ꯀꯨꯟꯗꯣꯅ ꯅꯠꯇ꯭ꯔꯕꯗꯤ ꯂꯝꯂꯥꯟꯕꯤ ꯀꯅꯥ ꯑꯃꯠꯇꯅ ꯍꯨꯛꯍꯜꯂꯣꯏ ꯍꯥꯏꯅ ꯍꯥꯏꯈꯤꯕꯗꯣ ꯂꯥꯡꯂꯦꯟꯅ ꯃꯍꯨꯠ ꯁꯤꯟꯗꯨꯅ ꯍꯨꯛꯈ꯭ꯔꯦ. ꯃꯃꯥ ꯃꯄꯥ ꯃꯆꯦ, ꯁꯥꯒꯩ ꯅꯥꯇꯩꯒꯤ ꯀꯜꯂꯕ ꯊꯧꯔꯤ ꯑꯃꯅ ꯃꯍꯥꯛꯀꯤ ꯃꯈꯣꯡ ꯃꯈꯨꯠꯇ ꯆꯦꯠꯅ ꯄꯨꯟꯈꯤꯕꯅ ꯃꯍꯥꯛ ꯅꯥꯟꯊꯣꯛꯄ ꯉꯝꯗꯔꯦ. ꯃꯈꯣꯏꯅ ꯁꯤꯜꯂꯤꯕ ꯂꯨꯍꯣꯡꯕ ꯑꯗꯨꯗ ꯌꯥꯗꯨꯅ ꯃꯍꯥꯛ ꯂꯥꯡꯂꯦꯟ ꯀꯧꯕꯤ ꯅꯨꯄꯤ ꯑꯗꯨꯒ ꯑꯉꯧꯕ ꯀꯨꯟꯗꯣ ꯃꯍꯥꯛꯅ ꯁꯥꯈꯤ ꯑꯣꯏꯗꯨꯅ ꯂꯨꯍꯣꯡꯈ꯭ꯔꯦ. ꯑꯗꯨꯕꯨ ꯃꯄꯨꯛꯅꯤꯡꯗꯗꯤ ꯂꯩꯍꯥꯎꯕꯨ ꯀꯥꯎꯕ ꯂꯩꯇꯦ. ꯅꯨꯃꯤꯗꯥꯡ ꯑꯁꯤꯃꯛꯇꯗꯅꯤ ꯂꯩꯍꯥꯎ ꯇꯨꯝꯗ꯭ꯔꯤ. ꯃꯍꯥꯛ ꯇꯨꯝꯕ ꯌꯥꯗꯦ. ꯅꯨꯃꯤꯠ ꯑꯁꯤ ꯊꯋꯥꯟꯒꯤ ꯂꯨꯍꯣꯡꯕꯅꯤ ꯍꯥꯏꯕ ꯃꯍꯥꯛꯁꯨ ꯈꯪꯉꯤ. ꯃꯕꯨꯛꯅꯤꯡꯗ ꯈꯜꯂꯤ. ꯑꯩꯒꯤꯗꯃꯛ ꯈꯣꯡꯐꯝ ꯂꯦꯡꯗꯅ ꯍꯧꯔꯝꯒꯅꯤ ꯍꯥꯏꯕ ꯃꯍꯥꯛꯅ ꯉꯁꯤꯗꯤ ꯈꯣꯡꯐꯝ ꯍꯣꯡꯈ꯭ꯔꯕ. ꯑꯩꯕꯨ ꯅꯨꯡꯁꯤ ꯍꯥꯏꯅ ꯍꯥꯏꯈꯤꯕ ꯄꯨꯝꯅꯃꯛ ꯆꯤꯔꯣꯜ ꯋꯥꯍꯩ ꯑꯣꯏꯔꯝꯂꯕ. ꯅꯪꯒꯤ ꯅꯨꯡꯁꯤ ꯃꯤꯠꯌꯦꯡꯗ ꯄꯪꯊꯔꯨꯕ ꯑꯩꯒꯤ ꯊꯃꯣꯏꯁꯦ ꯀꯌꯥꯗ ꯂꯥꯜꯂꯕꯅꯣ. ꯇꯥ ꯊꯋꯥꯟ, ꯑꯩꯇꯅ ꯅꯪꯕꯨ ꯅꯨꯡꯁꯤꯕ ꯑꯣꯏꯔꯝꯂꯦ. ꯅꯪꯗꯤ ꯑꯩꯒꯤ ꯊꯃꯣꯏꯒꯤ ꯃꯈꯣꯜꯁꯦ ꯇꯥꯕꯤꯗ꯭ꯔꯕ ꯃꯥꯜꯂꯤ. ꯑꯩꯁꯨ ꯈꯪꯉꯤꯗ ꯅꯪꯅ ꯏꯐꯝꯗꯒꯤ ꯂꯥꯛꯈꯤꯅꯤ ꯍꯥꯏꯕ. ꯑꯩꯗꯤ ꯃꯇꯤꯛ ꯆꯥꯗꯕꯤ, ꯑꯩꯗꯤ ꯂꯥꯏꯔꯕꯤ. ꯑꯩꯕꯨ ꯀꯅꯥꯅ ꯅꯨꯡꯁꯤꯕꯤꯒꯅꯤ? ꯑꯗꯨꯕꯨ ꯑꯩꯅ ꯁꯛꯈꯤꯕ ꯋꯥꯁꯛ, ꯅꯨꯡꯁꯤ ꯋꯥꯁꯛ ꯑꯗꯨꯗꯤ ꯑꯩ ꯉꯁꯤꯁꯨ ꯀꯥꯎꯗ꯭ꯔꯤ. ꯑꯩꯅ ꯍꯥꯏꯈꯤ, ꯀꯔꯤꯒꯨꯝꯕ ꯅꯪꯅ ꯂꯝꯂꯥꯟꯕꯤ ꯀꯅꯥ ꯑꯃꯒ ꯄꯨꯟꯁꯤ ꯂꯩꯄꯨꯜ ꯁꯦꯝꯈꯤꯕ ꯊꯣꯛꯂꯕꯗꯤ ꯃꯤꯀꯨꯞꯇꯨꯗ ꯑꯩꯒꯤ ꯑꯔꯣꯏꯕ ꯑꯣꯏꯒꯅꯤ ꯍꯥꯏꯗꯨꯅ. ꯂꯩꯍꯥꯎ ꯐꯨꯛ ꯍꯧꯒꯠꯂꯤ. ꯍꯥꯟꯅ ꯊꯧꯔꯥꯡ ꯇꯧꯗꯨꯅ ꯊꯝꯂꯕ ꯊꯧꯔꯤ ꯑꯗꯨꯕꯨ ꯇꯥꯞ ꯄꯥꯏꯈꯠꯂꯤ. ꯂꯩꯍꯥꯎ ꯊꯨꯅ ꯌꯥꯡꯅ ꯃꯄꯥꯜꯗ ꯊꯣꯛꯈꯤ. ꯁꯥꯈꯤ ꯃꯍꯥꯛꯁꯨ ꯇꯨꯝꯕ ꯌꯥꯗ꯭ꯔꯗꯨꯅ ꯂꯩꯔꯝꯕꯅꯤ. ꯃꯆꯥꯅꯨꯄꯤꯅ ꯅꯨꯃꯤꯗꯥꯡ ꯑꯗꯨꯗ ꯃꯄꯥꯜꯗ ꯊꯣꯛꯈꯤꯕꯗꯨꯗ ꯀꯔꯤ ꯇꯧꯕ ꯌꯥꯎꯔꯕꯖꯥꯠꯅꯣ? ꯅꯨꯃꯤꯗꯥꯡ ꯑꯁꯤꯗ ꯀꯗꯥꯏꯗꯅꯣ ꯃꯍꯥꯛꯅ ꯆꯠꯂꯤꯕꯁꯦ? ꯁꯥꯈꯤꯁꯨ ꯍꯧꯒꯠꯇꯨꯅ ꯃꯄꯥꯜꯗ ꯊꯣꯛꯏ. ꯂꯩꯍꯥꯎ ꯊꯨꯅ ꯌꯥꯡꯅ ꯃꯈꯣꯏ ꯑꯅꯤꯒꯤ ꯎꯅꯐꯝ ꯎꯔꯩꯔꯣꯝ ꯄꯥꯝꯕꯤ ꯑꯗꯨꯒꯤ ꯃꯅꯥꯛ ꯇꯝꯅ ꯆꯠꯂꯤ. ꯁꯥꯈꯤꯁꯨ ꯑꯗꯨꯃꯛ ꯏꯟꯅꯔꯤ. ꯂꯩꯍꯥꯎ ꯆꯞ ꯌꯨꯡꯅ ꯍꯧꯔꯤꯕ ꯄꯥꯝꯕꯤ ꯑꯗꯨꯗ ꯃꯨꯟꯅ ꯌꯦꯡꯗꯨꯅ, ꯑꯩꯈꯣꯏ ꯑꯅꯤꯒꯤ ꯋꯥꯔꯤ ꯄꯨꯝꯕ ꯅꯪꯗꯤ ꯂꯣꯏꯅ ꯈꯪꯂꯤꯕ ꯅꯠꯇꯔꯥ? ꯋꯥꯔꯤ ꯑꯗꯨꯕꯨ ꯈꯪꯂꯕꯅꯤꯅ ꯉꯁꯤ ꯑꯩꯅ ꯀꯥꯏꯔꯤꯕ ꯊꯃꯣꯏ, ꯈꯥꯡꯂꯤꯕ ꯊꯃꯣꯏꯒꯤ ꯃꯩꯁꯥꯛ ꯑꯁꯤꯁꯨ ꯅꯪꯅ ꯁꯣꯏꯗꯅ ꯈꯪꯂꯝꯒꯅꯤ. ꯑꯩꯗꯤ ꯅꯨꯡꯁꯤꯕꯗ ꯃꯥꯏꯊꯤꯔꯕꯤꯅꯤ. ꯑꯩꯇꯅ ꯃꯥꯕꯨ ꯅꯨꯡꯁꯤꯕ, ꯑꯩꯇꯅ ꯃꯥꯕꯨ ꯈꯟꯖꯕꯅꯤ. ꯃꯇꯨꯡ ꯌꯧꯈꯤꯗ꯭ꯔꯕ ꯅꯨꯡꯁꯤꯕ ꯑꯣꯏꯗꯨꯅ ꯑꯩꯒꯤ ꯑꯁꯦꯡꯕ ꯅꯨꯡꯁꯤꯕꯁꯦ
ꯂꯃꯈꯥꯡꯗ ꯃꯥꯡꯈ꯭ꯔꯦ꯫ ꯑꯁꯨꯛ ꯋꯥꯕ ꯆꯩꯅꯥꯁꯤꯡ ꯈꯥꯡꯗꯨꯅ ꯑꯩ ꯃꯈꯥ ꯇꯥꯅ ꯍꯤꯡꯅꯤꯡꯗ꯭ꯔꯦ꯫ ꯃꯈꯣꯏ ꯑꯅꯤꯒꯤ ꯃꯄꯥꯎ ꯑꯃꯠꯇ ꯑꯩ ꯇꯥꯅꯤꯡꯗ꯭ꯔꯦ꯫ ꯌꯨꯝꯄꯥꯟ, ꯑꯩꯕꯨ ꯂꯧꯁꯤꯟꯕꯤꯌꯨꯀꯣ꯫ ꯂꯩꯍꯥꯎ ꯃꯈꯨꯠꯇ ꯄꯥꯏꯔꯤꯕ ꯊꯧꯔꯤ ꯑꯗꯨꯅ ꯎꯁꯥ ꯑꯗꯨꯗ ꯊꯛ ꯀꯣꯠꯇꯨꯅ ꯀꯤꯁꯤꯜꯂꯤ꯫ ꯊꯧꯔꯤ ꯃꯇꯣꯜ ꯑꯃꯗꯨꯅ ꯃꯉꯛꯁꯝ ꯑꯗꯨꯗ ꯆꯦꯠꯅꯃꯨꯛ ꯀꯤꯁꯤꯜꯂꯤ꯫ ꯁꯥꯈꯤ ꯃꯁꯥꯒꯤ ꯃꯇꯧ ꯑꯗꯨꯗ ꯊꯨꯅ ꯆꯦꯟꯁꯤꯜꯂꯤ꯫ ꯏꯃꯥꯒꯤ ꯏꯕꯦꯝꯃ, ꯀꯔꯤꯅꯣ ꯅꯪꯅ ꯇꯧꯔꯤꯕꯁꯦ? ꯁꯤ ꯑꯗꯨꯝꯅ ꯇꯧꯒꯅꯨ, ꯐꯠꯇꯦ꯫ ꯏꯃꯥꯒꯤ ꯂꯩꯍꯥꯎ, ꯅꯪꯕꯨ ꯏꯃꯥꯕꯨ ꯀꯔꯤꯁꯨ ꯅꯨꯡꯁꯤꯗ꯭ꯔꯕ꯭ꯔꯣ? ꯁꯤ ꯑꯃꯨꯛꯇ ꯀꯨꯝꯊꯔꯣ꯫ ꯏꯆꯥ ꯌꯥꯎꯗꯅ ꯏꯃꯥ ꯏꯊꯟꯇ ꯍꯤꯡꯍꯧꯕ ꯉꯝꯂꯣꯏꯌꯦ꯫ ꯁꯥꯈꯤ ꯀꯞꯆꯩ꯫ ꯃꯃꯥꯒꯤ ꯃꯇꯧ ꯑꯗꯨꯗ ꯂꯩꯍꯥꯎ ꯀꯞꯄ ꯅꯠꯇꯅ ꯎꯄꯥꯏ ꯂꯩꯇ꯭ꯔꯤ꯫ ꯑꯁꯨꯝꯅ ꯆꯍꯤ 2-3 ꯍꯧꯖꯤꯟꯈ꯭ꯔ ꯃꯇꯨꯡꯗꯅꯤ ꯂꯩꯍꯥꯎ ꯀꯩꯊꯦꯜ ꯑꯗꯨꯗ ꯃꯃꯥꯒꯤ ꯄꯣꯠꯐꯝ ꯑꯗꯨꯗ ꯐꯝꯂꯤ꯫ ꯃꯃꯥꯅ ꯅꯥꯗꯨꯅ ꯂꯩꯕꯗꯒꯤ ꯃꯍꯥꯛꯅ ꯄꯣꯠꯐꯝ ꯐꯝꯕꯅꯤ꯫ ꯃꯃꯤꯠ ꯑꯗꯨꯅ ꯍꯥꯏꯐꯦꯠ ꯃꯈꯥꯔꯣꯝꯗ ꯌꯦꯡꯊꯣꯛꯂꯨꯏ, ꯃꯗꯨꯗ ꯊꯋꯥꯟꯒ ꯃꯥꯒꯤ ꯅꯨꯄꯤ ꯂꯥꯡꯂꯦꯟꯒꯅ ꯄꯨꯟꯅ ꯂꯥꯛꯃꯤꯟꯅꯕꯗꯨ ꯍꯦꯛ ꯎꯔꯝꯃꯤ꯫ ꯂꯩꯍꯥꯎ ꯃꯊꯃꯣꯏꯗꯨ ꯁ꯭ꯋꯥꯏ ꯂꯥꯎꯏ꯫ ꯐꯤ ꯑꯃꯅ ꯃꯀꯣꯛ ꯑꯗꯨ ꯁꯠ ꯈꯨꯝꯖꯤꯜꯂꯤ꯫ ꯊꯋꯥꯟꯒ ꯂꯥꯡꯂꯦꯟꯒꯅ ꯂꯩꯍꯥꯎꯒꯤ ꯄꯣꯠꯐꯝ ꯃꯄꯥ ꯑꯗꯨꯒꯤ ꯃꯃꯥꯡꯗ ꯃꯈꯣꯡ ꯈꯣꯡꯊꯥꯡ ꯑꯗꯨ ꯆꯞ ꯃꯥꯟꯅꯅ ꯊꯥꯡꯗꯨꯅ ꯆꯠꯂꯤ꯫ ꯂꯩꯍꯥꯎ ꯃꯃꯥꯏꯗꯨ ꯂꯨꯞꯊꯗꯨꯅ ꯂꯣꯠꯂꯤ꯫ ꯇꯥꯟꯖꯥ ꯑꯗꯨꯗ ꯄꯣꯠꯐꯝ ꯅꯥꯀꯜꯗ ꯐꯝꯂꯤꯕꯤ ꯅꯨꯄꯤ ꯑꯗꯨꯅ ꯂꯩꯍꯥꯎꯗ ꯁꯠ ꯍꯥꯏ, ꯂꯩꯍꯥꯎ, ꯅꯃꯥꯗꯤ ꯀꯝꯗꯧꯔꯕ? ꯑꯅꯥꯕꯗꯨꯕꯨ ꯈꯔ ꯐꯔꯦ ꯍꯥꯏꯕ꯭ꯔꯣ? ꯊꯋꯥꯟ ꯊꯥꯡꯂꯝꯕ ꯈꯣꯡꯊꯥꯡ ꯑꯗꯨ ꯆꯞ ꯂꯦꯞꯄꯤ꯫ ꯃꯃꯥꯏꯗ ꯇꯨꯡ ꯍꯟꯅ ꯌꯦꯡꯂꯛꯏ꯫ ꯃꯀꯣꯛꯇ ꯐꯤꯅ ꯈꯨꯝꯕ ꯅꯨꯄꯤ ꯑꯃ ꯂꯩꯔꯤꯕꯗꯨ ꯎꯔꯦ꯫ ꯂꯩꯍꯥꯎ ꯄꯨꯛ ꯍꯧꯒꯠꯂꯤ, ꯑꯗꯨꯒ ꯃꯈꯥ ꯂꯝꯕꯤ ꯑꯗꯨꯗ ꯊꯨꯅ ꯌꯥꯡꯅ ꯆꯠꯈ꯭ꯔꯦ꯫ ꯊꯋꯥꯟꯅ ꯅꯨꯄꯤ ꯑꯗꯨꯗ ꯍꯪꯉꯤ, ꯏꯅꯦ, ꯑꯁꯤꯕꯨ ꯀꯅꯥ? ꯏꯕꯨꯡꯉꯣ, ꯂꯩꯍꯥꯎꯅꯤ꯫ ꯂꯩꯍꯥꯎ ꯍꯥꯏꯕ? ꯊꯋꯥꯟ ꯀꯟꯅ ꯆꯦꯜꯂꯤ꯫ ꯂꯩꯍꯥꯎꯕꯨ ꯇꯥꯟꯅꯩ꯫ ꯂꯥꯡꯂꯦꯟꯁꯨ ꯀꯔꯤꯅꯣ ꯍꯥꯏꯕꯗꯤ ꯈꯪꯗ ꯃꯇꯨꯡꯗ ꯏꯟꯅꯔꯤ꯫ ꯊꯋꯥꯟꯅ ꯂꯥꯡꯂꯦꯟꯒꯤ ꯃꯈꯨꯠ ꯈꯨꯖꯦꯡ ꯑꯗꯨꯗ ꯇꯥꯞ ꯄꯥꯏ꯫ ꯂꯩꯍꯥꯎ, ꯀꯔꯤꯒꯤꯅꯣ ꯑꯩ ꯎꯔꯒ ꯆꯠꯈ꯭ꯔꯤꯕ? ꯂꯩꯍꯥꯎꯅ ꯄꯥꯏꯔꯤꯕ ꯈꯨꯖꯦꯡ ꯑꯗꯨ ꯐꯠ ꯀꯟꯊꯣꯛꯏ, ꯑꯗꯨꯒ ꯑꯩꯗꯤ ꯂꯩꯍꯥꯎ ꯅꯠꯇꯦ꯫ ꯅꯪꯒꯤ ꯅꯁꯛꯄꯨ ꯑꯩꯅ ꯀꯔꯤꯒꯤ ꯈꯪꯂꯣꯏ? ꯑꯩꯗꯤ ꯂꯩꯍꯥꯎ ꯅꯠꯆꯗꯦ꯫ ꯑꯩ ꯅꯪꯕꯨ ꯊꯤꯔꯛꯄ ꯀꯨꯏꯔꯕꯅꯤ꯫ ꯂꯩꯍꯥꯎ, ꯑꯩꯒꯤ ꯄꯨꯟꯁꯤ ꯑꯁꯤ ꯌꯥꯝꯅ ꯋꯥꯔꯦ꯫ ꯑꯄꯥꯝꯕ ꯄꯟꯊꯨꯡ ꯌꯧꯗꯨꯅ ꯑꯗꯨꯛ ꯅꯨꯡꯉꯥꯏꯅ ꯍꯤꯡꯈ꯭ꯔꯕ ꯅꯪꯅ ꯀꯔꯝꯅ ꯋꯥꯔꯤꯕ? ꯅꯪ ꯑꯩꯒꯤ ꯋꯥꯁꯛ ꯑꯗꯨꯅ, ꯂꯩꯍꯥꯎ, ꯑꯩ ꯏꯃꯤꯠꯇ ꯏꯆꯥ ꯑꯃꯠꯇ ꯎꯕ ꯐꯪꯗ꯭ꯔꯦ꯫ ꯂꯩꯍꯥꯎ ꯃꯀꯣꯛꯇ ꯈꯨꯝꯂꯝꯕ ꯐꯤ ꯑꯗꯨ ꯃꯈꯥꯗ ꯇꯥꯈꯤꯔꯝꯃꯤ꯫ ꯂꯥꯡꯂꯦꯟꯁꯨ ꯆꯪꯁꯤꯜꯂꯛꯏ꯫ ꯃꯍꯥꯛ ꯑꯁꯤꯕꯨ ꯀꯅꯥ? ꯑꯩꯅ ꯍꯥꯏꯕꯗꯨꯅꯤ, ꯃꯍꯥꯛ ꯂꯥꯡꯂꯦꯟ꯫ ꯑꯣ, ꯏꯇꯥ ꯍꯥꯏꯅ ꯀꯧꯖꯒꯦ꯫ ꯏꯇꯥꯅ ꯑꯩꯈꯣꯏ ꯑꯅꯤꯕꯨ ꯑꯃꯨꯛꯇ ꯅꯨꯡꯁꯤꯕꯤꯌꯨ꯫ ꯑꯩꯗꯤ ꯇꯁꯦꯡꯅ ꯅꯈꯣꯏ ꯑꯅꯤꯒꯤ ꯋꯥꯔꯤ ꯈꯪꯈꯤꯗꯕꯅꯤ꯫ ꯑꯩꯅ ꯍꯥꯟꯅ ꯈꯪꯂꯝꯕ ꯊꯣꯛꯂꯕꯗꯤ ꯅꯈꯣꯏ ꯑꯅꯤꯒꯤ ꯃꯐꯝꯗ ꯑꯩꯅ ꯑꯌꯦꯠꯄꯈꯛ ꯑꯣꯏꯔꯝꯂꯣꯏ꯫ ꯑꯗꯨꯕꯨ ꯏꯇꯥ, ꯉꯁꯤꯗꯤ ꯑꯉꯧꯕ ꯀꯨꯟꯗꯣ ꯃꯥꯅ ꯁꯈꯤ ꯑꯣꯏꯗꯨꯅ ꯃꯤꯌꯥꯝ ꯃꯃꯥꯡꯗ ꯃꯥ ꯑꯩ ꯂꯨꯍꯣꯡꯈ꯭ꯔꯦ꯫ ꯅꯪ ꯑꯩꯈꯣꯏꯕꯨ ꯋꯥꯔꯧꯒꯅꯨꯀꯣ꯫ ꯋꯥꯔꯧꯕꯅ ꯀꯔꯤ, ꯑꯋꯥꯕꯅ ꯀꯅꯥ? ꯊꯃꯣꯏꯒꯤ ꯃꯩꯆꯥꯛ ꯐꯪꯕꯅ ꯀꯅꯥꯅ ꯍꯦꯟꯈꯤꯕ? ꯃꯥꯅꯤ, ꯑꯩꯗꯤ ꯂꯧꯅꯝꯕꯤꯅꯤ꯫ ꯀꯔꯤꯒꯤꯅꯣ ꯅꯈꯣꯏꯅ ꯑꯩꯒꯤ ꯃꯥꯏꯀꯩꯕꯨ ꯑꯃꯨꯛ ꯌꯦꯡꯂꯛꯂꯤꯕ? ꯑꯩꯒꯤ ꯄꯨꯟꯁꯤꯁꯦ ꯏꯇꯣꯝꯇ ꯏꯅꯤꯡꯇꯝꯅ ꯍꯤꯡꯍꯟꯕꯤꯌꯨꯕ꯫ ꯂꯩꯍꯥꯎ, ꯅꯪ ꯉꯁꯤꯁꯨ ꯑꯩꯈꯣꯏꯕꯨ ꯋꯥꯔꯧꯔꯤ꯫ ꯋꯥꯔꯧꯐꯝ ꯊꯣꯛꯏ꯫ ꯑꯩꯅ ꯅꯨꯄꯥ ꯑꯃ ꯑꯣꯏꯔꯒ ꯍꯥꯏꯗꯣꯛꯈꯤꯕ ꯋꯥ ꯉꯥꯛꯄ ꯉꯝꯈꯤꯗꯕꯒꯤꯅꯤ꯫ ꯑꯩꯗꯤ ꯋꯥꯔꯧꯕ ꯍꯩꯖꯗꯦ꯫ ꯅꯨꯡꯁꯤꯕꯕꯨ ꯀꯔꯤꯅꯣ? ꯅꯨꯡꯁꯤꯕꯗꯤ ꯁꯥꯟꯅꯄꯣꯠꯅꯤ꯫ ꯑꯩꯒꯤ ꯊꯃꯣꯏꯅ ꯀꯥꯏꯕꯗ ꯀꯅꯥꯅ ꯃꯩꯆꯥꯛ ꯐꯪꯕꯤꯅꯤ? ꯑꯩꯗꯤ ꯂꯥꯏꯔꯕꯤꯅꯤ꯫ ꯑꯩꯒꯤ ꯆꯟꯅꯐꯝ ꯀꯔꯤꯁꯨ ꯂꯩꯇꯦ꯫ ꯃꯁꯥ ꯃꯁꯥꯒꯤꯗ ꯈꯜꯂꯒ ꯍꯤꯡꯕ ꯃꯤꯑꯣꯏꯕ ꯉꯥꯛꯇꯅꯤ꯫ ꯑꯩ ꯀꯅꯥꯗꯁꯨ ꯋꯥꯔꯧꯕ ꯂꯩꯇꯦ꯫ ꯏꯇꯥ, ꯅꯈꯣꯏ ꯑꯅꯤꯒꯤ ꯊꯃꯣꯏꯒꯤ ꯀꯜꯂꯕ ꯋꯥꯁꯛ ꯑꯗꯨꯅ ꯉꯁꯤꯗꯤ ꯏꯃꯤꯠꯇ ꯏꯆꯥ ꯎꯕ ꯉꯝꯗ꯭ꯔꯦ꯫ ꯏꯇꯥ, ꯅꯪꯅ ꯑꯩꯕꯨ ꯅꯨꯡꯁꯤꯕꯤꯔꯕꯗꯤ ꯋꯥꯁꯛ ꯑꯗꯨ ꯑꯃꯨꯛꯇ ꯀꯣꯛꯄꯤꯔꯝꯃꯨꯅꯦ꯫ ꯑꯩꯅ ꯍꯥꯏꯈꯤꯕ ꯑꯗꯨꯃꯛꯅꯤ꯫ ꯃꯤꯑꯣꯏꯕ ꯍꯥꯏꯕꯁꯤ ꯃꯁꯥ ꯃꯁꯥꯒꯤꯗ ꯈꯜꯂꯒ ꯂꯣꯏꯅ ꯍꯤꯡꯉꯤ꯫ ꯉꯁꯤ ꯅꯈꯣꯏ ꯑꯅꯤꯅ ꯑꯩꯕꯨ ꯊꯤꯔꯛꯂꯤꯕꯁꯦ ꯃꯗꯨꯒꯤꯗꯃꯛꯇꯅꯤ꯫ ꯑꯗꯨ ꯅꯠꯂꯝꯗ꯭ꯔꯕꯗꯤ ꯅꯈꯣꯏꯅ ꯑꯩꯕꯨ ꯈꯛ ꯅꯤꯡꯁꯤꯡꯕꯤꯔꯛꯂꯝꯂꯣꯏꯀꯣ꯫ ꯂꯩꯍꯥꯎ ꯅꯨꯡꯗ ꯏꯗꯨꯅ ꯂꯩꯈ꯭ꯔꯕ ꯃꯌꯦꯛꯅꯤ꯫ ꯃꯄꯣꯛ ꯀꯌꯥꯗ ꯀꯣꯛꯂꯔꯣꯏꯗꯕ ꯃꯆꯨ ꯁꯪꯗꯨꯅ ꯂꯩꯈ꯭ꯔꯕ ꯑꯩ ꯇꯁꯦꯡꯅ ꯅꯪꯒꯤ ꯅꯐꯝꯗ ꯂꯥꯟꯈ꯭ꯔꯦ ꯍꯥꯏꯕ ꯋꯥꯍꯩ ꯑꯁꯤ ꯅꯠꯇꯅ ꯅꯐꯝꯗ ꯀꯔꯤꯁꯨ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇ꯭ꯔꯦ꯫ ꯑꯗꯨꯕꯨ ꯂꯩꯍꯥꯎꯗꯤ ꯊꯃꯣꯏꯒꯤ ꯄꯦꯟꯗꯕ ꯀꯌꯥ ꯑꯗꯨꯕꯨ ꯄꯨꯊꯣꯛꯇꯨꯅ ꯃꯆꯦꯠ ꯃꯆꯦꯠ ꯉꯥꯡꯂꯤ꯫ ꯅꯪ ꯑꯩꯒꯤ ꯋꯥꯁꯛꯄꯨ ꯊꯨꯒꯥꯏꯔꯤꯕ ꯅꯪꯅ ꯀꯔꯤꯒꯤ ꯋꯥꯁꯛ ꯑꯗꯨꯒꯤ ꯁꯥꯞꯇꯤ ꯈꯥꯡꯕ ꯉꯝꯗꯦ? ꯅꯨꯄꯤ ꯑꯣꯏꯕꯤ ꯑꯩꯗꯤ ꯉꯁꯤꯁꯨ ꯁꯛꯈꯤꯕ ꯋꯥꯁꯛ ꯑꯗꯨ ꯂꯦꯡꯗꯅ ꯉꯥꯛꯂꯤ꯫ ꯉꯁꯤꯁꯨ ꯑꯩ ꯂꯨꯍꯣꯡꯗ꯭ꯔꯤ꯫ ꯃꯄꯣꯛ ꯑꯁꯤꯃꯒꯤ ꯑꯣꯏꯅ ꯂꯩꯈꯣꯛꯇ ꯄꯣꯝꯅ ꯄꯣꯝꯅ ꯂꯩꯃꯟ ꯆꯜꯍꯟꯈ꯭ꯔꯒꯅꯤ꯫ ꯅꯨꯄꯥ ꯑꯣꯏꯕꯅ ꯑꯩꯈꯣꯏꯅ ꯀꯔꯤꯒꯤꯅꯣ ꯊꯃꯣꯏꯒꯤ ꯅꯤꯡꯉꯥꯏꯕꯨ ꯇꯦꯡꯊꯥ ꯈꯣꯟꯖꯦꯜꯅꯤ ꯍꯥꯏꯅ ꯈꯜꯂꯤꯕ?
ꯑꯁꯨꯝꯅ ꯃꯈꯣꯏ ꯑꯍꯨꯝ ꯑꯋꯥꯏ ꯑꯈꯨꯝ ꯇꯧꯅꯗꯨꯅ ꯂꯩꯔꯤ꯫ ꯂꯥꯡꯂꯦꯟꯅ ꯁꯨꯞꯍꯟꯅ ꯍꯥꯏꯖꯩ, ꯑꯗꯨꯕꯨ ꯂꯩꯍꯥꯎꯒꯤ ꯋꯥꯔꯧꯈ꯭ꯔꯕ ꯊꯃꯣꯏ ꯑꯗꯨꯃꯗꯤ ꯍꯣꯡꯍꯟꯕ ꯉꯝꯗ꯭ꯔꯤ꯫ ꯊꯋꯥꯟ ꯑꯔꯣꯏꯕ ꯑꯣꯏꯅ ꯂꯩꯍꯥꯎꯗ ꯑꯁꯨꯝꯅ ꯍꯥꯏ, ꯐꯔꯦ, ꯑꯩꯅ ꯈꯣꯡꯐꯝ ꯆꯦꯠꯂꯨꯗꯕꯒꯤ, ꯋꯥꯁꯛ ꯑꯗꯨꯕꯨ ꯉꯥꯛꯄ ꯉꯝꯂꯨꯗꯕꯒꯤ ꯐꯪꯖꯕ ꯆꯩꯔꯥꯛꯅꯤ ꯍꯥꯏꯅ ꯑꯗꯨꯃꯛ ꯈꯜꯂꯒꯦ꯫ ꯂꯩꯍꯥꯎ, ꯅꯪꯅ ꯇꯧꯈꯤꯕ ꯁꯥꯞ ꯑꯗꯨꯅ ꯃꯄꯣꯛ ꯑꯁꯤꯃꯒꯤ ꯑꯣꯏꯅ ꯏꯃꯤꯠꯇ ꯏꯆꯥ ꯑꯃꯠꯇ ꯎꯕ ꯐꯪꯗꯅ ꯑꯩ ꯂꯦꯟꯕ ꯑꯣꯏꯈ꯭ꯔꯒꯦ꯫ ꯅꯪꯒꯤ ꯋꯥꯔꯧꯈ꯭ꯔꯕ ꯊꯃꯣꯏ ꯑꯗꯨꯃꯗꯤ ꯑꯩꯅ ꯊꯦꯝꯖꯤꯟꯕ ꯉꯝꯂꯝꯗ꯭ꯔꯤ꯫ ꯂꯩꯍꯥꯎ, ꯑꯩ ꯑꯃꯨꯛ ꯆꯠꯂꯒꯦ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯃꯥꯏꯗꯨ ꯂꯩꯊꯣꯛꯇꯨꯅ ꯆꯠꯄ ꯍꯧꯏ꯫ ꯂꯩꯍꯥꯎꯅ ꯀꯞꯅ ꯀꯞꯅ, ꯍꯦꯃ ꯂꯪꯉꯥꯉꯧꯕ, ꯀꯔꯤꯒꯤꯅꯣ ꯅꯪꯅ ꯑꯩꯒꯤ ꯊꯃꯣꯏꯕꯨ ꯑꯁꯨꯛ ꯌꯥꯝꯅ ꯋꯥꯍꯜꯂꯤ? ꯊꯋꯥꯟ, ꯅꯪꯇꯕꯨ ꯅꯨꯡꯁꯤꯕꯒꯤ ꯃꯌꯥꯏꯗ ꯉꯁꯤꯁꯨ ꯈꯣꯡꯐꯝ ꯂꯦꯡꯗꯅ ꯍꯧꯖꯔꯤꯕꯤ ꯅꯪꯒꯤ ꯂꯩꯍꯥꯎ꯫ ꯑꯩꯒꯤ ꯄꯨꯟꯁꯤꯗ ꯋꯥꯅ ꯂꯦꯟꯈꯤꯕꯗꯤ ꯂꯦꯟꯖꯈꯤꯁꯅꯨ, ꯑꯗꯨꯕꯨ ꯑꯩꯅ ꯈ꯭ꯋꯥꯏꯗꯒꯤ ꯅꯨꯡꯁꯤꯖꯕ ꯃꯤꯁꯛ ꯑꯃꯅ ꯄꯨꯟꯁꯤ ꯆꯨꯞꯄ ꯋꯥꯅ ꯂꯦꯟꯈꯤꯕꯗꯨꯃꯗꯤ ꯑꯩ ꯌꯦꯡꯕ ꯉꯝꯂꯣꯏ꯫ ꯅꯪ ꯑꯩꯒꯤ ꯋꯥꯁꯛꯇꯨꯒꯤ ꯁꯥꯞꯇꯨ ꯑꯩꯒꯤ ꯊꯃꯣꯏ ꯑꯁꯤꯅ ꯋꯥꯔꯧꯕ ꯑꯃꯠꯇ ꯂꯩꯇ ꯀꯣꯛꯄꯤꯔꯕꯅꯤ꯫ ꯅꯈꯣꯏ ꯑꯅꯤꯒꯤ ꯅꯨꯡꯁꯤꯕꯅ ꯆꯥꯕ ꯐꯪꯖꯕ ꯑꯣꯏꯌꯨꯀꯣ, ꯃꯗꯨꯅ ꯑꯩꯒꯤ ꯅꯨꯡꯁꯤ ꯈꯨꯗꯣꯜꯅꯤ ꯈꯟꯕꯤꯌꯨ꯫ ꯂꯩꯍꯥꯎ, ꯂꯩꯍꯥꯎꯅ, ꯑꯗꯨꯕꯨ ꯑꯩꯗꯤ ꯃꯄꯣꯛ ꯑꯁꯤꯃꯒꯤ ꯋꯥꯁꯛ ꯑꯗꯨꯕꯨ ꯉꯥꯛꯈ꯭ꯔꯒꯅꯤ꯫ ꯍꯧꯈ꯭ꯔꯕ ꯄꯨꯟꯁꯤꯒꯤ ꯌꯦꯅꯤꯡꯊꯥꯒꯤ ꯋꯥꯔꯤ ꯑꯗꯨꯕꯨ ꯅꯤꯡꯁꯤꯡꯗꯨꯅ ꯑꯩꯒꯤ ꯄꯨꯟꯁꯤ ꯑꯁꯤ ꯂꯦꯟꯈ꯭ꯔꯒꯦ꯫ ꯊꯋꯥꯟ, ꯃꯁꯤꯃꯇꯗꯤ ꯅꯪꯅ ꯍꯔꯥꯎ ꯍꯔꯥꯎꯅ ꯌꯥꯕꯤꯌꯨ꯫ ꯄꯟꯊꯨꯡ ꯌꯧꯈꯤꯗ꯭ꯔꯕ ꯅꯨꯡꯁꯤꯕꯁꯨ ꯑꯁꯦꯡꯕ ꯅꯨꯡꯁꯤꯕꯅꯤ ꯍꯥꯏꯕꯁꯤ ꯑꯩꯅ ꯈꯪꯍꯜꯂꯝꯂꯒꯦ꯫ ꯂꯩꯍꯥꯎ, ꯀꯔꯤꯒꯤ ꯅꯪꯅ ꯑꯗꯨꯒꯨꯝꯕ ꯐꯤꯔꯦꯞ ꯂꯧꯒꯅꯤ? ꯅꯪꯒꯤꯕꯨ ꯀꯔꯤ ꯋꯥꯠꯀꯅꯤ? ꯑꯩꯈꯣꯏ ꯃꯌꯥꯝ ꯑꯃ ꯂꯩꯔꯤꯕꯁꯤꯗꯤ ꯅꯪ ꯂꯨꯍꯣꯡꯗꯕ ꯌꯥꯗꯦ꯫ ꯑꯣꯟꯈ꯭ꯔꯦ, ꯑꯃꯨꯛ ꯍꯟꯅ ꯀꯤꯟꯊꯔꯛꯂꯔꯣꯏ꯫ ꯂꯦꯞꯈ꯭ꯔꯕ ꯑꯩꯒꯤ ꯈꯣꯡꯐꯝꯗꯤ ꯑꯃꯨꯛ ꯍꯟꯅꯁꯨ ꯍꯣꯡꯈ꯭ꯔꯔꯣꯏ꯫ ꯂꯩꯖꯈ꯭ꯔꯁꯅꯨ ꯑꯗꯨꯝ ꯅꯨꯡ ꯑꯣꯟꯗꯨꯅ, ꯊꯃꯣꯏ ꯀꯟꯕꯤꯅꯤ ꯍꯥꯏꯔꯁꯨ ꯍꯥꯏꯖꯈ꯭ꯔꯁꯅꯨ꯫ ꯑꯁꯨꯝꯅ ꯅꯨꯡ ꯑꯣꯟꯈ꯭ꯔꯕ ꯊꯃꯣꯏ ꯑꯗꯨꯅ ꯃꯄꯣꯛ ꯑꯗꯨꯃ ꯂꯩꯈꯣꯛꯇ ꯄꯣꯝꯅ ꯄꯣꯝꯅ ꯈꯣꯏꯃꯨ ꯀꯅꯥ ꯏꯜꯍꯟꯗ ꯁꯥꯠꯆꯈꯤ꯫ ꯂꯩꯁꯥꯠ ꯇꯝꯕ ꯐꯪꯗꯅ ꯂꯩꯃꯟ ꯆꯟꯗꯨꯅ ꯂꯩꯃꯥꯏꯊꯛꯇ ꯇꯥꯗꯨꯅ ꯑꯗꯨꯃꯛ ꯃꯥꯡꯈꯤꯔꯝꯃꯤ꯫